mayam punamukpu Shanjit Sharma taram noksari movie story Manipur ngasi mukpudun laksari ba film sigi maming Jailer masi 2023 gi August release tokhiba action crime comedy category oiba South Indian movie mani masina phangkiba rating sindi IMDb da 10 gi manung da 7.1 gi rating phangi Rotten Tomatoes da 50% gi fresh oi Google users na 84% gi like piro film mani movie sigi director Nelson Dilip Kumar writer su Nelson Dilip Kumar na oi aduga producer na Kalanithi Maran na oi movie si number sangki ba senpham na crore chani sangki hairi aduga film sina tan ki box office collection gi senpham na crore satruk yankhai tan khre hairi masina takudi film si Indian movie singi manung da paisa yam tan ba film ma oi re maroi ba sakam langli ba singdi movie sigi main protagonist IPS Mutuvel Pandya atopa mingamana Tiger haina khangnari ba sigi saktam da maming lariba actor Rajnikant SCP Arjun Pandya ki saktam da Basant Rabi Vijaya ki saktam da Ramya Krishnan Kamna ki saktam da Tamanna Bhatia Devanath ki saktam da Zafar Sadiq Kamdev ki saktam da Zeki Shroff Blas Mohan ki saktam da Sunil Bimal ki saktam da Yogi Babu aduga film sigi main villain Burma ki saktam da Binayak pare mayam ai huzik film sigi wari li ba hubjarage ain haibada soki balan ki ba mati sta hu yaw matam da mayam da ngak piu haibo wafam thamjari movie sigi ahu busin makta ubu phangli basi senai gi manung san leiba ara ko nam hari bu khungang sida leiba mandir madani mafam sida asi bhakchang masu leiramne aduga police ki hama mafam sida sangsilaktuna thi humbagi thabak chathari ba si boi khoin ubu phangi mafam sida leiba lai gi muti sing si bu phajani sek tori mandir sida gangster kangbu mana lut tawkhre aduga manung da leiramba pujari bu su hatokna thamamle siduna tari bu nupa asi mandir sigi pujari ni Ozek police sing asina mandir sida leiba murti sing si yam section sek tori masigi maramdi gangster sing aduna original murti pu khibra haibudu yenglibani Ozek police nupa man hairi mafam sida hana digi leiramba original adudi makhoina puduna sakre masida leiriba sidi fake oiba murti ni adubu police officer asina di asengbu murti huran khre haibisidi mayam da khangalunu mafam sida misi mina thokle haibagi FIR khakta palu karigumma mafam sida gi murti huran khre haiba pau khanglak patarbadi mafam sida leiriba praja sing si soidini irang hauragani asumna officer asina original murti huran khre haiba pau si khangandana bagi damak hairi mathangi sindana gangster singi yamna chawruba base game ama ulai mafam sida makhoina tawribasi ariba matamdagi mandir singi manungda leiramba lai singi murti sing huranduna makhoi sing sibu mapal leibakta yamna mamal tangli yon thokpagi karbar sing tawbani gangster sing sigi lusingbo aribasina Burma kobunu pa amanani magi leifam si leibak manungda sangsin khraga surung semduni yamna chawng leiba mafam amadani magi gangster singi manungda miyoi ahum amadi makhong pun khatuni yamna thamli masigi Burma haribu lupa si yamna tamthiba gangster ama oijarabasu masada comedy yamna pu misakamani miyoi ahum asibu mana dandi piribagi maramdi makhoin tawriba thabak sing sigi maramda police ta pau pirami haibagi damaktani tabudabu ahum asigi manungda suknagi amakhaktani mara leiribasi adubu mana miyoi ahum asi singnabadagi hananabagi damakta semjari makhoi maraktagi amana kaptuna mathwai kanbinabagi damakta haijari adubu Burmana noktuna hairi nakhoina sahi tara romasi aiga loinana thabak tawminaralabani aina bu singnakiba misak adu dile mathade haibasi nakhoina khanglabani aingonda dingak piba leite haibasi khanglabani aduna upai leite nakhoi siba taabani hojik Burmana Dhanraj ko magi misak ma kauthokre Dhanraj haibu nupasna sangsilaktuna yankhattuna leiriba makhoi ahumgi mafamda makhoi gi imung manung singbusu ot neibagi video si mobile da kaptuna uhalle masdagi makhoi singsidi pakhatnabati kapnare makhoi gi maraktagi Mukesh ko bunupa am yauribasina yamna shauna hairei asigumba na taisata thabak singsi nangna matam sangna tobu tarabadi nang su soiroi soidani siragani asumna hairubadagi Burma si yamna shauna nungthang ma paiduna sangsilakle adugo Mukesh haibu nupasi makokta nungthangna thomkhre asuma tawsi ubuda Dhanraj na yamna pakhat pamongda karigidamakta nangna Mukesh po halibano nangasi nongmugi sathi ba asuma sum hengarale masimakti tawroi daba thabak ni haidun ngangsili asuma leiringai yamna leiriba nupa amanu hairei aikhoi gi thabak sing asigi aron ba pau piramni ba misakto aina singnabadadi Dhanraj haibu nupa asina soidan oirangani hain khalli asumna harpadagi Dhanraj su saudal oikre adugo Burma da onsilaktona hairi nangna bo ingonda singnarabadi aigi koksida sunung thangna thaduna halu hairale adubu Burma na di mangona sauningba leite Hojek Dhanraj haribu nupa asina makhuta nungthang paikhatuna yankhattuna leiriba nupa asi mamai nungthang thomna hatole masigi matung Dhanraj na leiriba gangster sing sto onsilaktuna lauduna hairei aikhoi gi leader oiriba Burma na sibagi tanphamadu lakpa tarbasu magi mahut sinduna ina chamara han sibige thajadraga yengu haramlaga ising haptuna thamliba patra sida songsinduna sirana bagi tamti sensinkhre tanjasida suman lauduna hairei mafamsta leiriba aikhoi gi gangster team masigi manungdagi misak amata nangna thajaba thamganu maramdi mafamsta leiriba miyoi singsi lutpat tawba huran jinthi tawba mi ngaktani aduna aina haribasini makhoi singsi marakta karamata thajaba thamlunu asumna haramlaga mahak water tank sing manung chongthagre Burmana noktuna hairi mabu laktho haiduna masigi matungda yankhattuna thamliba makhoi ahumbu container sigi manungda lupsin hanabagi damakta haire asumna hakchang ahum asibu container manungda hapsilaba matungda tamthiraba chemical sing hapsinduna makhoi singsibu loin hatokle asuma leiringai mafamsida Burma gi kangbu oiba misak ma sangsilaktuna makhoi gi mal sing SCP Arjun haribu nupadanu phakre haina tamlare masdagi Burmana magi mi oiba sinu ko bu nupa amda phone tawna nabagi damakta hairi
ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯅꯥꯏꯗ ꯂꯩꯕ ꯀꯗꯥꯝꯕꯀꯝ ꯍꯥꯏꯔꯤꯕ ꯇꯥꯎꯟ ꯑꯁꯤꯗ ꯎꯠꯂꯛꯏ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕ ꯃꯨꯇꯨꯋꯦꯜ ꯄꯥꯟꯗ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯎꯕ ꯐꯪꯏ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯔꯤꯇ꯭ꯋꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯁꯥꯎꯔꯤꯕꯁꯤ ꯃꯥꯒꯤ ꯃꯄꯨ ꯃꯨꯇꯨꯋꯦꯜ ꯑꯁꯤ ꯊꯣꯛꯂꯛꯇꯦ ꯍꯥꯏꯅ ꯁꯥꯎꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯁꯨ ꯂꯩꯖꯩ ꯃꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯊꯦꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯕꯨ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯕꯣꯛꯇ ꯐꯣꯡꯗꯣꯛꯂꯤ ꯃꯥꯒꯤ ꯃꯄꯨ ꯃꯨꯇꯨꯋꯦꯜ ꯑꯁꯤ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯋꯦꯜꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯨꯇꯨꯋꯦꯜꯒꯤ ꯅꯨꯄꯤ ꯕꯤꯖꯌꯥꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯅꯝꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥ ꯄꯨꯊꯣꯛꯇꯨꯅ ꯅꯁꯨ ꯅꯨꯄꯥꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯝꯂꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯁꯨ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯦ ꯃꯨꯇꯨꯋꯦꯜꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯩ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯃꯥꯟꯅꯕ ꯑꯣꯏꯅꯁꯨ ꯇꯤꯟꯅꯩ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯤꯇ꯭ꯋꯤꯛꯅ ꯃꯨꯇꯨꯋꯦꯜꯗ ꯄꯨꯄꯨ ꯍꯥꯏꯅ ꯀꯧꯗꯦ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯃꯨꯇꯨ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯏ ꯁꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯁꯨ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯀꯟꯅ ꯃꯥꯅ ꯊꯦꯝꯂꯤ ꯐꯥꯒꯤ ꯖꯨꯋꯥꯏ ꯇꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯐꯥꯒꯤ ꯖꯨꯒꯥꯏꯁꯨ ꯇꯧꯅꯔꯦ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯒꯦꯠ ꯑꯁꯤꯗ ꯂꯥꯛꯂꯦ ꯅꯨꯄꯥꯁꯤꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯨꯇꯨꯋꯦꯜꯕꯨ ꯒꯦꯠꯇ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯀꯧꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯋꯦꯜꯅꯁꯨ ꯍꯨꯏ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯩꯗꯤ ꯊꯣꯛꯂꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯂꯛꯂꯦ ꯅꯨꯄꯥꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯣꯡꯂꯤꯕ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯗ ꯃꯨꯇꯨꯋꯦꯜꯕꯨ ꯀꯥꯈꯠꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯒꯦꯡꯁꯇꯔ ꯑꯃ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯕꯨ ꯃꯨꯇꯨꯋꯦꯜꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯐꯣꯡꯗꯣꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯐꯨꯔꯤꯠ ꯊꯥꯡꯒꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯞꯇꯨꯅ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯎꯠꯂꯛꯏ ꯇꯥꯟꯖꯥꯁꯤꯗ ꯃꯨꯇꯨꯋꯦꯜꯅ ꯊꯧ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯛꯇ ꯑꯁꯣꯛꯄ ꯗꯥꯛꯐꯝ ꯑꯃ ꯂꯩꯔꯤꯕꯁꯤꯕꯨ ꯊꯥꯡ ꯌꯦꯞꯄꯗ ꯁꯣꯏꯕꯗꯒꯤ ꯁꯣꯛꯈ꯭ꯔꯤꯕꯔꯥ ꯈꯔ ꯆꯦꯛꯁꯤꯟꯅ ꯍꯥꯞꯄ ꯌꯥꯗ꯭ꯔꯣ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤ ꯁꯥꯎꯗꯨꯅ ꯋꯥ ꯉꯥꯡꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯁꯣꯛꯄꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯡꯃꯩꯗꯨ ꯌꯦꯡꯉꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯒꯥꯔꯤꯁꯤꯗ ꯀꯥꯈꯠꯂꯒ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯇꯥꯟꯖꯥꯁꯤꯗ ꯃꯁꯨ ꯅꯨꯄꯥ ꯔꯤꯇ꯭ꯋꯤꯛꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯨꯇꯨꯋꯦꯜꯅ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯋꯥꯔꯤ ꯆꯨꯝꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯅꯗꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯣꯏꯔꯝꯒꯗꯕ ꯃꯤꯁꯛ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯋꯦꯜꯅ ꯑꯍꯟꯁꯤꯡꯗ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯍꯧꯅꯗꯦ ꯁꯣꯔꯤ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯍꯜꯂꯦ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯅ ꯄꯨꯈꯣ ꯍꯥꯏꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯃꯨꯇꯨꯋꯦꯜꯅ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯩ ꯂꯥꯛꯆꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯇꯧꯁꯨꯝꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ SCP ꯑꯥꯔꯖꯨꯟ ꯄꯥꯟꯗ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛꯁꯦ ꯃꯨꯇꯨꯋꯦꯜꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯃꯃꯥꯡꯗ ꯚꯔꯃꯥꯅ ꯁꯤꯅꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧ ꯍꯥꯏꯈꯤꯕꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯅꯤ ꯍꯧꯖꯤꯛ SCP ꯑꯥꯔꯖꯨꯟꯅ ꯂꯥꯛꯇꯨꯅ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯁꯤꯅꯨꯅ ꯍꯥꯏꯔꯤ ꯁꯥꯔꯅ ꯍꯦꯛ ꯄꯥꯝꯕꯁꯤꯡꯗꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨ ꯁꯥꯔꯅ ꯐꯥꯖꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨꯗꯤ ꯄꯤꯊꯣꯛꯄꯤꯔꯛꯎ ꯃꯁꯤꯗ SCP ꯑꯥꯔꯖꯨꯟꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯇ꯭ꯔꯤꯚꯦꯟꯗ꯭ꯔꯝ ꯃꯨꯝꯕꯥꯏ ꯁꯤꯡꯒꯥꯄꯨꯔ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯣꯁ ꯑꯦꯟꯖꯦꯂꯤꯁ ꯌꯧꯅ ꯄꯨꯈ꯭ꯔꯒ ꯃꯃꯜ ꯇꯥꯡꯅ ꯅꯈꯣꯏꯅ ꯃꯨꯔꯇꯤꯁꯤꯡ ꯑꯗꯨ ꯌꯣꯟꯊꯣꯛꯂꯨꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5 ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯕꯨ ꯐꯥꯕ ꯉꯝꯂꯤꯕꯅꯤ ꯅꯪꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯗꯣꯛꯀꯗꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯏꯟꯇꯦꯔꯣꯒꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯍꯥꯏꯗꯣꯛꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯞ ꯇꯥꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯐꯤꯔꯣꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯕꯨ ꯆꯠꯍꯟꯒꯅꯤ ꯃꯁꯤꯗꯒꯤ ꯁꯤꯅꯨꯅ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯊꯛꯇ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯒꯤ ꯅꯦꯠꯋꯥꯔꯛꯁꯤꯡ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯁꯤꯡꯅꯔꯨꯕ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯉꯔꯥꯡ ꯐꯥꯈꯤꯕ ꯃꯨꯔꯇꯤꯁꯤꯡꯗꯨ ꯑꯩꯈꯣꯏꯗ ꯄꯤꯔꯛꯎ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯕꯨ ꯂꯧꯊꯣꯛꯂꯨ ꯂꯥꯎ ꯃꯁꯤꯗꯒꯤ SCP ꯑꯥꯔꯖꯨꯟꯅ ꯈꯔ ꯉꯛꯄ ꯑꯃꯗꯤ ꯅꯣꯛꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯕꯕꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯕ ꯑꯣꯏꯔꯦ ꯍꯧꯗꯣꯡ ꯀꯤꯗꯨꯅ ꯆꯦꯜꯂꯒ ꯀꯩꯒꯤ ꯃꯃꯩ ꯄꯥꯏꯔꯨꯏ ꯍꯥꯏꯕ ꯋꯥꯔꯤꯗꯨꯗꯤ ꯑꯩꯅ ꯇꯥꯔꯦ ꯇꯧꯕꯇꯕꯨ ꯅꯈꯣꯏꯅ ꯄꯥꯏꯔꯨꯔꯤꯕꯁꯤꯗꯤ ꯀꯩꯒꯤ ꯃꯃꯩ ꯅꯠꯇꯦ ꯗꯥꯏꯅꯣꯁꯣꯔꯒꯤ ꯃꯃꯩꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯕ ꯃꯑꯣꯡꯗ ꯗꯥꯏꯅꯣꯁꯣꯔ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯈꯨꯠ ꯑꯗꯨ ꯅꯪ ꯌꯦꯡꯕ ꯄꯥꯝꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯀꯣꯜ ꯇꯧꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯉꯁꯥꯏ ꯃꯨꯇꯨꯋꯦꯜꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯂꯦ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤꯕꯨ ꯃꯨꯇꯨꯋꯦꯜꯅ ꯑꯣꯏꯅ ꯄꯥꯏꯈꯠꯂꯦ ꯍꯧꯖꯤꯛ ꯁꯤꯅꯨꯅ ꯃꯗꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯛꯏ ꯗꯥꯏꯅꯣꯁꯣꯔ ꯑꯗꯨꯒꯤ ꯑꯀꯛꯄ ꯃꯈꯨꯠꯇꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯎꯍꯜꯂꯛꯎ ꯃꯁꯤꯗ ꯃꯨꯇꯨꯋꯦꯜꯅ ꯃꯗꯟ ꯍꯧꯖꯤꯛ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ ꯑꯃꯔꯣꯝꯗꯤ ꯆꯪꯈꯤꯅꯤ ꯃꯁꯤꯗꯒꯤ ꯁꯤꯅꯨꯅ ꯑꯗꯨꯔꯕꯗꯤ ꯇꯦꯜꯗ ꯐꯣꯟꯗꯨ ꯄꯤꯌꯨ ꯇꯦꯜꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯔꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯡ 2ꯔꯣꯝꯗꯤ ꯆꯪꯈꯤꯅꯤ ꯃꯁꯤꯗꯒꯤ ꯁꯤꯅꯨꯅ ꯑꯗꯨꯔꯕꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯦ ꯃꯨꯇꯨꯋꯦꯜꯅ ꯈꯨꯝꯂꯛꯏ ꯑꯩ ꯗꯥꯏꯅꯣꯁꯣꯔ ꯑꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯋꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯃꯑꯣꯡ ꯑꯁꯤ ꯏꯆꯥ ꯅꯨꯄꯥꯗ ꯈꯪꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯊꯪꯅꯕ ꯀꯥꯗ ꯆꯪꯁꯤꯜꯂꯣ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯁꯤꯗꯒꯤ ꯁꯤꯅꯨ ꯑꯁꯤ ꯊꯪꯅꯕ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯦ ꯃꯨꯇꯨꯋꯦꯜꯅ ꯍꯥꯏꯔꯤ ꯍꯨꯔꯥꯟꯕꯒ ꯄꯨꯂꯤꯁꯀ ꯃꯥꯌꯣꯛꯅꯕ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯇꯧꯕꯇꯕꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯕꯨ ꯄꯨꯁꯤꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯔꯤꯕꯨ ꯑꯩꯅ ꯇꯝꯊꯤꯅ ꯊꯤꯟꯊꯕꯗꯒꯤ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗ ꯇꯝꯒꯗꯕꯗꯤ ꯅꯪꯒꯤ ꯕꯕꯥꯗꯣ ꯌꯥꯝꯅ ꯀꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯁꯥꯔꯅ ꯚꯥꯞ ꯇꯥꯕꯤꯔꯦꯀꯣ ꯍꯥꯏꯔꯒ ꯀꯣꯜꯁꯤ ꯊꯝꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯨꯇꯨꯋꯦꯜ ꯄꯥꯟꯗ꯭ꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯇꯝ ꯑꯃꯗ IPS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯂꯤꯕ ꯃꯤꯁꯛꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯇꯥꯏꯒꯔ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯅꯕ ꯖꯦꯂꯔ ꯑꯃꯁꯨ ꯑꯣꯏꯔꯝꯂꯤꯕꯅꯤ ꯍꯧꯖꯤꯛ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯨꯛꯊꯕ ꯃꯑꯣꯡꯗ ꯊꯣꯛꯂꯛꯂꯦ SCP ꯑꯥꯔꯖꯨꯟꯅ ꯍꯥꯏꯔꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯐꯝꯗ ꯃꯄꯥ ꯑꯩꯒꯤ ꯂꯤꯆꯠ ꯈꯪꯍꯟꯒꯅꯨ ꯑꯩ ꯑꯁꯤ ꯀꯤꯔꯦ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯕꯕꯥꯅ
ꯍꯧꯖꯤꯛꯇꯤ ꯁꯤꯅꯨꯁꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ SCP ꯑꯥꯔꯖꯨꯟ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯃꯗꯤ ꯅꯪꯕꯨ ꯕꯕꯥꯅ ꯍꯥꯠꯄꯤꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯙꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯃꯇꯨꯞ 32 ꯊꯣꯛꯅ ꯀꯛꯊꯠꯄꯤꯈꯤꯅꯤ ꯀꯔꯤꯒꯨꯝꯕ ꯅꯁꯥꯒꯤ ꯁꯔꯨ ꯁꯤꯌꯥꯡꯁꯤꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯕꯗꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯁꯤ ꯑꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ SCP ꯑꯥꯔꯖꯨꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯂꯣꯀꯞ ꯃꯅꯨꯡꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯊꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯇꯨꯕꯦꯜꯒꯤ ꯌꯨꯝꯗ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯨꯇꯨꯕꯦꯜꯗ ꯐꯥꯏꯜ ꯑꯃ ꯁꯤꯟꯅꯔꯦ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯂꯛꯁꯃꯤ ꯀꯧꯏ ꯃꯥꯅ ꯃꯨꯇꯨꯕꯦꯜꯗ ꯌꯥꯝꯅ ꯕꯦꯚꯥꯔꯒ ꯂꯣꯏꯅꯅ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯔꯤ ꯁꯥꯔꯒꯤ ꯏꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟ ꯑꯁꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯃꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯖꯩ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕꯁꯨ ꯌꯥꯝꯅ ꯐꯥꯎꯏ ꯃꯔꯝꯗꯤ ꯇꯝꯊꯤꯔꯕ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃꯒ ꯃꯥꯒ ꯃꯨꯛꯈꯥꯏꯅꯩ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯉꯣꯟꯗꯁꯨ ꯍꯌꯦꯡ ꯗꯁꯥ ꯇꯥꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯖꯩ ꯎꯁꯤ ꯐꯥꯅꯅꯕ ꯇꯥꯟꯅꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯇꯝꯊꯤꯔꯕ ꯚꯨꯠꯀꯤ ꯃꯀꯣꯜꯗ ꯆꯪꯂꯨꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯥꯔꯅ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯁꯥꯔ ꯑꯥꯔꯖꯨꯟꯕꯨ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯌꯨ ꯃꯤꯁꯇꯔ ꯃꯨꯇꯨꯕꯦꯜꯅ ꯀꯨꯝꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯀꯠꯄ ꯑꯣꯏꯔꯒꯗꯤ ꯋꯥꯐꯝ ꯑꯗꯨ ꯈꯟꯅꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯅꯕ ꯇꯧꯒꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯍꯥꯏꯔꯛꯂꯦ ꯑꯁꯣꯝꯅ ꯄꯨꯂꯤꯁꯁꯤꯡꯁꯤ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯄꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯟꯗꯛ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯒꯦꯡꯁꯇꯔꯁꯤꯡꯒ ꯃꯥꯌꯣꯛꯅꯒꯗꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅꯁꯨ ꯆꯪꯁꯤꯜꯂꯨꯅꯨ ꯃꯔꯝꯗꯤ ꯐꯦꯃꯤꯂꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯗꯁꯨ ꯗꯁꯥ ꯇꯥꯕ ꯌꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯈꯔꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯎ ꯃꯁꯤꯗ ꯃꯆꯥꯅꯨꯄꯥꯅ ꯈꯨꯝꯂꯛꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯃꯥꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯕꯕꯥꯒꯤ ꯃꯐꯝꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯈꯤꯗꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯠꯇ꯭ꯔꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯩꯅ ꯆꯦꯟꯒꯗꯕꯅꯣ ꯑꯩꯉꯣꯟꯗꯁꯨ ꯕꯕꯥꯒꯤ ꯏ ꯆꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯨꯇꯨꯕꯦꯜꯒꯤ ꯊꯃꯣꯏꯁꯤꯗ ꯄꯦꯟꯕꯗ ꯂꯣꯏꯈ꯭ꯔꯦ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯧꯖꯤꯛ ꯑꯥꯔꯖꯨꯟꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕꯁꯤ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯜ ꯅꯣꯛꯇꯨꯅ ꯃꯨꯇꯨꯕꯦꯜꯅ ꯌꯦꯡꯖꯔꯤ SCP ꯑꯥꯔꯖꯨꯟ ꯑꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯆꯠꯄ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯅ ꯀꯥꯎꯟꯁꯤꯂꯔ ꯑꯃꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯅꯅꯕꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗ ꯃꯁꯤꯃꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯗꯒꯤ SCP ꯑꯥꯔꯖꯨꯟꯅ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔ ꯃꯗꯨ ꯈꯪꯗꯦ ꯑꯔꯥꯟꯕ ꯊꯕꯛꯄꯨ ꯇꯧꯔꯨꯔꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇꯁꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯒꯗꯕꯅꯤ ꯁꯪꯒ ꯂꯩꯕ ꯐꯝꯅꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯥꯏꯟ ꯇꯣꯉꯥꯟꯅ ꯂꯩꯕ ꯅꯠꯇꯦ ꯑꯥꯏꯟ ꯍꯥꯏꯕꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤꯕ ꯃꯥꯒꯤ ꯋꯥꯐꯝꯁꯤꯗꯒꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯆꯠꯄ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯨ ꯎꯕ ꯐꯪꯏ ꯗ꯭ꯌꯨꯇꯤ ꯃꯁꯛ ꯈꯪꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯐꯦꯃꯤꯂꯤꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯕ ꯃꯤꯁꯛ ꯑꯃꯁꯨ ꯃꯍꯥꯛꯁꯤ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗꯅꯤ ꯃꯄꯥ ꯃꯨꯇꯨꯕꯦꯜꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯁꯤ SINU ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ SCP ꯑꯥꯔꯖꯨꯟꯅ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯑꯔꯣꯟꯕ ꯐꯣꯡꯗꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯒꯤ ꯁꯛꯇꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯐꯖꯅ ꯎꯍꯜꯂꯤ ꯃꯨꯇꯨꯕꯦꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯒꯤ ꯈꯣꯡꯎꯞ ꯄꯣꯂꯤꯁ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯃꯁꯨ ꯅꯨꯄꯥꯒꯤ ꯈꯣꯡꯎꯞꯄꯨꯁꯨ ꯄꯣꯂꯤꯁ ꯇꯧꯕꯤꯔꯤ ꯀꯔꯤꯒꯨꯝꯕ ꯀꯣꯏꯕ ꯆꯠꯂꯕꯁꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯅꯣꯡꯃꯗꯤ ꯃꯁꯨ ꯅꯨꯄꯥ ꯔꯤꯇ꯭ꯋꯤꯛꯅ ꯃꯨꯇꯨꯕꯦꯜꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯄꯦꯟꯗꯦꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯂꯛꯏ ꯃꯁꯤꯗ ꯃꯥꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯄꯄꯥꯅ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯍꯥꯟꯕ ꯇꯦꯛꯄ ꯌꯥꯗꯨꯕꯨ ꯑꯩꯅ ꯄꯦꯟꯗꯦꯟ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯂꯤꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯉꯛꯁꯝꯗ ꯁꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ SINU ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯣꯀꯞ ꯃꯅꯨꯡꯗ ꯑꯥꯔꯖꯨꯟꯅ ꯐꯖꯅ ꯐꯨꯕꯗꯒꯤ ꯆꯠꯄ ꯉꯝꯗꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯎꯕ ꯐꯪꯏ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯃꯁꯨ ꯅꯨꯄꯥꯒꯤ YouTube ꯚꯤꯗꯤꯑꯣ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯡ ꯊꯥꯛꯀꯗꯕ ꯃꯊꯦꯜꯁꯤꯡꯒꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯕꯖꯥꯔꯗ ꯂꯩꯔꯤ ꯃꯥꯅ ꯄꯣꯠꯆꯩ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯦꯛꯁꯤ ꯑꯃꯅ ꯃꯉꯣꯟꯗ ꯊꯣꯝꯒꯦ ꯇꯧꯏ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯝꯂꯤꯕꯁꯤ ꯕꯤꯃꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯍꯦꯛ ꯃꯨꯇꯨꯕꯦꯜꯒꯤ ꯃꯐꯝꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯏ ꯇꯧꯕꯇꯕꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯕꯤꯃꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯃꯥꯒꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯄꯨꯕ ꯃꯑꯣꯡꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯉꯥꯡꯁꯤꯡ ꯉꯥꯡꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯨꯇꯨꯕꯦꯜꯅꯁꯨ ꯈꯪꯏ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯥꯅꯁꯨ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯣꯏꯅ ꯈꯨꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯏꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯊꯦꯡꯅꯕꯗꯒꯤ ꯕꯤꯃꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯨꯇꯨꯕꯦꯜꯒꯁꯤ ꯃꯁꯛ ꯈꯪꯅꯈꯤꯕꯅꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯅꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯊꯦꯡꯖꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟ ꯑꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁ꯭ꯋꯤꯠꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯇꯧꯕꯇꯕꯨ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯁꯨ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯒ ꯄꯨꯟꯗꯦ ꯍꯥꯏꯔꯛꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯆꯥꯅꯨꯄꯥꯒꯤ ꯑꯣꯏꯕ ꯄꯥꯎꯁꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯃꯥꯅ ꯑꯃꯨꯛꯀꯁꯨ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯀꯣꯜ ꯇꯧꯗꯨꯅ ꯑꯗꯨꯝ ꯍꯪꯂꯛꯏ ꯂꯛꯁꯃꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯥꯔꯅ ꯍꯥꯏꯔꯝꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯃꯆꯥꯅꯨꯄꯥꯒꯤ ꯅꯝꯕꯔ ꯅꯣꯠꯇꯨꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯁ꯭ꯋꯤꯠꯆ ꯑꯣꯐ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯑꯁꯨꯝ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯀꯃꯤꯁꯅꯔꯅꯁꯨ ꯍꯥꯏꯔꯤ SCPꯒꯤ ꯔꯦꯡꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯕ ꯍꯥꯏꯕꯁꯤ ꯑꯇꯥꯡꯕ ꯀꯦꯁ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯇꯨꯅ SCP ꯑꯥꯔꯖꯨꯟꯅ ꯁꯤꯖꯤꯟꯅꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯊꯣꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯔꯦ
aina tabadadi mahak si matam kuina dagi tension da luptuna lei hai karigumba matha saba amadagi masana suicide tawduna siramgadaba sumali masdagi commissioner sina hanglei imung manungda tension gi oiba thodok sing leibra adu motuwel na khumi madugumadi amata leite adongi wafam si tabada aidi hena dum ngaklibani masdagi commissioner na adorabadi phare ai khoina hek ngamli makhai mabu thina na bohonarage tabudu masi wafam si kanamata da khangan dana bohonabiu maramdi SCP police officer mana mathong ram khangdana mangki bhaibasi police department ki oina mingsa thigada thodok amani masdagi motuwel si amna matha sabag loina na mafam sdagi thokre Hojek CBI gi mioi singsu Arjun namang ki busida yamna matha sanari makoin hairi karigumbai khoina Arjun mangkhre haiduna koiti thiru butarabadi pau si sara san bai budu oiragani aduna karimata khangdaba mongda leigadabani nakalamadana mutuwelna masanu pa mangkhriba sigi maramda hangnana bagi damakta sinu haribu nupa sigi manakta sanglure adubu sinu na karimna bu mongda hairi awoi bamaki SCP Arjun mangkhre haiba karigumba igi haksang sna kala matarabadi mabu thibuda soidani yawram gadabani adubu mana phurambadagi aidi hoji yamna kana shoktun leiri tanjasida sinugi asokpa mafamsingsida hidak langthak hapagi saktam chu uba phangi hojik mutuwel na haijari nakhoi ani gi marakta nungaina daba kharadi thokre haibise aina khangi adubu leiribo problem adu solve tawna bagi damakta aina honajage karigumba adomna phajinduna thambiba targa dimabu thadok pirau natragana mana leiribo mafamsi khangbiba targa so engona takpiu mataw sunu mutuwel na yamna ବ୍ୟବହାର leina mawon haijarami sinuna khumlai aina su mamangde yamna mangonda haikibani masigi thabak isida nangna sangsilunu hayeng nangi punsida khudong thiba kyama tagani haiduna adubu mana laukhidabani masing matung de sinuna magi mi singdon chilaktuna hairei nakoina SCP Arjun gi mafam de kari kari tawruba yawra ngarang hansi nakhoi pulup mangki buso aina khangi mabu phajinduna thambiba targa di thadok piko asumna yamna karimna na hairi aduga magi miyoi singisina su karimna drum khumlai ai khoina mangluri badudi malika gi manakta leirubani sinuna makha tarai sarna kari su pakhat piruranu ai gi thokpa tawrga thirake malika hari binu pidu gi manakta satuna ai soidana hangake adubu sinuna hari wafam si karimna bo mong de phongdokpani masing matung de gi mutuwel si yamna matha sana mafam si de gi mutholakle mana sakhraba matung da su sinugi kangboni yamna karim ka thaina mong da noktuna lehori mathangi sindana mutuwel gi yum da police ki miyoi sing laktuna Arjun gi mama Bijaya amadi magi nupi Sweta gi mafam da wahang kyam hangli imong site khana sena ba thokibra haina su hangli masde Sweta na khoi ni gi marakta di khana sena ba leite haina phongdoi adugo police nupi isna mama Bijaya da muhangi makhoi ni gi marakta khana sena ba thokiba yawbra haiduna masde mama na su khana sena ba mata thokiba leite haina khumi asumna haina ringai mutuwel si yum da sangsirakle lakliba CBI gi miyoi singsina phongdoklibana Arjun si soidna suicide tawduna siramlagani haibsini asumna makhoi gi wahung paung sing si satharmna matungda mafamsde gi thokre Lakshmi haribi police officers na mutuwel gi manakta sangsilaktuna hairei aikhoi gi sara Arjun do yamna thawna phaba misangni mana kaidongda suicide tawduna sigadaba natte aina di mamangda su sarda haijakibaduni masigi muti huran bagi case asida sanction birunu haiduna mamangda su police officer kya ma muti sigi case la sanction luba khudimak mafam marang khangdana mangkhra bangaktani aina khanbadadi aikhoi gi police department gi manungda su phattaba thabak tawba mi sing soidani yawramgani makhoi gi khuzil thawrang yawbadagi aikhoi gi sar Arjun mangki boiramgani aduna aigi thamoida su yamu nungai taba phawi haiduna mahak su kaptuna mafamstegi thokre hojek mutuwel si wakhal phungbang na bagoloina na chap leptuna leire mamitagi mapi tabagoloina na magi nupi amadi mamodi yenglai magi mamitagi pi tab si ubda magi nupi amadi mamo si pakhatpada loikre aduga mamo Sweta di yamna kana kapkhre hojikti makhogi family pumbana su Arjun si soidina siramlagani haibisi da thajare hojik Sweta na masanu pabu kondani yamna kana kaptun leire masigi matungda su mutuwel na masanu pabu thine na bagi makta police station khudimakta chatuna hangba lepte mapana halaktabsi da kaptuna leire hojek Bijayana kaptuna hairi aigi isanu pa Arjun da tariba da sa se mana thamoi sengna duty masak khangna tawkhiba adunani hariba khudima asi nangna mangonda takpi tambi khibali sa chajat adumangni aduna de aina huji haining libasi isanu pa ngasi manung matam chadana sian kribasi mapa wariba adom na maram oiduna ni haibasi adongi thamoi da phawbi dabra asumna haripada mutuwel gi thamoi se hena kai ba haibadu oire masigi maramdi masanu pa Arjun na achumba chatliba thamoi senga duty tawribasi mapa oriba mutuwel gi matau tamjabani asuma tawrubadagi masanu pa gi punsi ten khibani khalubada hojek mutuwel gi thamoi ste hena chak ba haibadu oire hojek mutuwel si ahing tumba yadre mapanda leptun leiri mafam khudimakta chap leptuna masanu pa na sikriwa asigi damakta kari tawwa yabano haibadu khanduna leiri hojikti chap chana masanu pa gi laman singlage hena khankre wakhal nungai tana phumangna dun leiruraba mutuwel si phajaba dress sechinkre adugo masada manam nungsiba perfume sing chaichinkre matosuna phajana sem charaba matungda mahak yum masdagi thokre numidangi matamasda makhongna sorokta satun lagli asuma lagni Bimal haiba nupasi gi taxi si thorpui mana theidokpa tawdana lambi miai de leptun leire Bimal na magi gari si yang thawjilaktuna mutuwel gi manak makta da khamlare hanagum phagi tawduna karim ka thaina bo haising phongdorai mana hairai nan makhai di yamna ki thup ki rum tawbani adu ngasi di yamna thangna leiba mong de yumbi makhong amagum yungdun leiribaduna karigum baina thomlamba tarbi nang soidani sigani mutuwel na khumla ingasi de ai mahusa ga mana daba mut amani aduna yamna thuna ai gi lambi de gi thokro Bimal na hangi nang kadai chatkadabano mutuwel na khumi ngasi di malika ga unaruge asumna haripadi gi Bimal su magi manakta lagnimle masdagi magi gari da kakhala u thinbiramge hairagle masdagi mutuwel si gari da tongkhatuna makhoi ni sanminakre
Bimalna phagi tawduna hangli ahal loiduna sahi yam silaklaba matamasida Malika gi manakta satninglibasibu karigino masakna kamdobuna phajabra haina su hangli asumna makhoi ani si phagi jugai gi mawngdu wari watai sanaduna lakpana mafam si yaure amambasida nupi masakhiba wi masigi matung inaduna mutuwel na sangkhinaba tawre adubu bimal haribu nupa asnadi mutuwel si am lamsat kamba mi amoina ure aduga hairei aibudi puroidra haiduna masida mutuwelna ain hek tholaktribu phaw nang mafam sida leirumgadabani masida bimalna hari minute manga gi manungda tholakta batarabade ai mafam aduda sangsilakani hojik mutuwel si sangsinkhre masigi matungda hojik uleklibasi sinu haribu nupa asini mana voice message ma tari nupa amagi khonjel na haribasi aikhoina aranba thaba mata tawrubusu leitana lusingbo oriba barmana aikhoigi mi khara hatokre asumna adum chatharakpa tarabadi aikhoi su nong natraga nongudi siba soiraroi aikhoina thamoi sengna magi damakta thabak tawrubagi kari kana balairi adunadi iyamba sinuna karigumba thabak kharadang di lokhatpiu masdagi sinuna voice message tharak ibunu pasta call tawsinkre adu hairi karigi damak masigumba voice message se aingona tharak ibanu hojimak loina delete tawgadabani barmagi damakta pukjel senga thabak tawribu makhaidi hingduna laigani karigumba mana yaroidaba thabak hek tawrubu matamda soidani sigadoribani matungdadi asigumba message se aingona mata tharakanu haina seisilami asumna voice message tharali bunu pasu mana yamna shauri adugu mana leithorku matamdadi thongjil da mutuwel si leptuna leiramne masi udu sinu si khangprek khangdunu pakhatpa phawre adugu mana hairi nangi mangkhriba apikba dinosaur adu phanglabra asumna harapda mutuwel na mangon munni yenglaga nok phet tawki nakala madana bimal haribu nu pasna mutuwel bu tholok pangaidunu leiribani hojik mutuwel na bora da karigumba ma hapsilaga chingdunu puthorli masi udu bimal stingakpada loikre karino hain hangli mutuwel na khumi amora kaini haiduna karimata thausadana mutuwel na mai thongna momon noktuna bora gi pojo masibu hapsinabagi damakta car gi maning thangba saru hangdokna hairi asumna hapsilaba matungda makhoi ani si gari thaudunu mulagle thong ama yosilakpadi gari si khamduna bora gi mayom si puthokle makhoi ani thangnu puraklaba matungda thong sing mathaktagi ising da thadakre bimal nadi manungda kari yawbunu haibasi khangudre masada angakpa madi phawri machinda magi thokpa murum murum sonduna gari da kakhalakuna amuk thauge tawbu matamdadi magi makhutta i tairibasi ure masding ngaktuna mana masi karino hangale pantadana mutuwel na khumi madu i ni khuttu senga taitho waidana ruman pisile asumna harpata bimal sti pakhatpada loikre mutuwel na hairi charamda thanga thilaba matungda phaina muksingmani aduma tawdagi i kyama kapthorokpani madudagi dinupa adu pantadana adum sire asumna harpati bimal sti kimanmadi wangangba phawu thokile mana handagi chamchamba ahal lamani hana khaluri basidi mi hatpa ngam misak ama oiram basidi mati ngakpada loikre mana pakhana hangli karigi damakta mi halibanu asida mutuwel khumi aigi nungsiraba icha adu aina phajana nawyok naw konduna chawhallakibani thamoi sengna tawgadaba duty pangthoknaba wafamga loina namabu sembirakibani adu magi thamoi sengba achumba duty tawgi mataw aduna mana sinanabagi maramsu oiki haibadi aina ngase haluribu nupasna aigi nungsiraba icha adu hatkibani masting ngaktuna bimalna adongi isa nupa adu sirabaro hanglai mutuwel na khumi isa nupa na sikriba sigi maramdi ainani maramdi thamoi sengna achumba thabak tawnanabagi damakta aina mangona takpirubani maduna maram oiduna mana sikibani masi khalubada aigi thamoi se hojik prok prok sakpe hengelakle aigi nungsiraba isa aduna siraga mabu haliba misagadu de hojik sun nungaina noktuna leidi khalubada aigi thamoi sina pubu thangma ngamdabani masdagi aina mabu hananabagi firebasi lawani aduga ngasimak laktuna mabu loisinbani asumna harpada bimal si kiman matagi thak thak nikre adu mahangna makatarai hoi adongi chanupa hatpa mi dubudi laman singduna hatokle tabudu thabak isda aibu pubiri basini karigi hoji mutuwel na khumlai nangse ingonde he karem ka thaina duna lagna ba misakni aigi thamoi da nangsu amuktang yeige hena khalakpasi kuirabani aduga di tanchar duna ngasi si nanga thengnarubani maduda phawba aidi nangbu ngakpirage hena khalubani tabudu karem ka thaina bo wangang se adum leptabadagi nangbu su puduna aigi thabakta sinabani asumna haripatagi bimal na sauduna harai aibu nangi thabakta sinaba yaroi police ki manakta chatuna nangi tawriba thawak singsi loina haidoguni asdagi mutuwel na harai khutta tairiba iduga loina na police station da changlu tarbadi nanga se soidna mi hatpani hairani aduga aina su nanga se mi hatpani haiduna police ta haijinjani hojikti bimal se upai leitre khonjel niktuna harai sar ai lanjakre mana pamdraba su pamdana hojikti mutuwel gi mateng pang matawani masi matungda makhoi ani gari si thauduna chatkre mathangi sindana mutuwel na magi masunupari twiki khongu police tawiduna leiri nakalamada CBI team asi ulai pakoina hainari ACP gi reng da laiba police officer ma siribani maramasna hayeng tung da government ki maike digi pressure kya ma lakpe ai maramasna hujik tagi khumga da pakhum sing adu sem saduna thamawro mathangi sindana mutuwel na masunupa bu school da thilagli lambi gi matai da ice cream yon bama leiri si ubudagi ice cream leibi na bagi damakta ngangli masdagi mutuwel na sangchinduna ice cream leina na bagi damakta leiringai makhoi gi mamang da auto ma thaujiлагli basi ui auto manung dagi nupa ma thangsang ma satokre aduga pikli ba ngang retweet ko hana na bagi damakta sangchiлагli bani adubu mutuwel na sukhangli masunupa wa hana na batawre habisi masdigi thang pai bu nupas na masunupa wa hana na bagi damakta thang hairakko matamda mutuwel na masunupa gi kokasi pai dun leithokibadagi palhodre adubu thang isna pan ga ta samna ha delili yamna ngakpa galoina na mutuwel na huji yeng dun leiri auto manung di yauri bu nupas na mangona thang si utpa galoina na tamthiba mityeng di yenglam laga dum chatkre mutuwel na ngak tun leiri magi phone de call blagle ok tun yenglu bu da varma na tor poiram le mana hairi aigi mi oiriba sinu ba hatol ga nang di ice cream sari boire
ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯗꯨ ꯁꯤꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯀꯜꯍꯧꯔꯦ ꯊꯥꯡꯗꯨꯅ ꯃꯥꯒꯤ ꯃꯉꯛꯁꯝꯗ ꯈꯖꯤꯛꯇ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤꯡ ꯀꯌꯥꯔꯛ ꯀꯟꯕ ꯉꯝꯒꯅꯤ 2ꯔꯛ 10ꯔꯛ 100ꯔꯛ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯤꯁꯤꯡꯂꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯒꯅꯤ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥꯒꯤ ꯃꯉꯛ ꯑꯗꯨ ꯀꯛꯊꯠꯂꯒ ꯅꯪꯉꯣꯟꯗ ꯍꯦꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯁꯥꯟꯇꯤ ꯑꯣꯏꯔꯣꯏ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯊꯥ ꯁꯥꯕꯗ ꯂꯣꯏꯔꯦ ꯕꯔꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯏꯁꯩ ꯊꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩ ꯍꯧꯅ ꯊꯥꯒꯠꯂꯕ ꯃꯇꯨꯡꯗ ꯗꯥꯟꯁ ꯇꯧꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯂꯥꯡꯅ ꯂꯩꯔꯤ ꯃꯇꯥꯡꯁꯤꯗ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡ ꯑꯃꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯃꯁꯨꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯨ ꯅꯨꯄꯥꯕꯨ ꯐꯃꯨꯡꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯕꯔꯃꯥꯗ ꯀꯣꯜ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤ ꯁꯤꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯒꯤ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯏꯔꯥꯜ ꯑꯁꯤ ꯈꯪꯖꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯦꯃꯤꯂꯤꯗ ꯑꯋꯥꯕ ꯇꯥꯕ ꯍꯥꯏꯕꯁꯤ ꯄꯥꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯔꯁꯤ ꯃꯁꯤꯗꯒꯤ ꯕꯔꯃꯥꯅ ꯅꯣꯛꯇꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯑꯃꯗꯤ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯩꯅ ꯂꯦꯞꯀꯗꯕꯅꯤ ꯅꯪꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯅꯗꯤ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ ꯇꯁꯦꯡꯅ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯁꯣꯏꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯕꯔꯃꯥꯅꯗꯤ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯤꯕꯨ ꯍꯥꯠꯂꯒ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤꯕ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯐꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯈꯤꯒꯗ꯭ꯔꯥ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗꯁꯨ ꯀꯤꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗ ꯎꯁꯤꯜꯂꯛꯇꯕ ꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯇꯧꯗ ꯑꯩꯅ ꯍꯥꯠꯇꯣꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯑꯩꯒꯤ ꯃꯤꯅꯦ ꯍꯥꯏꯕꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯆꯒꯅꯤ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯒꯤ ꯍꯣꯕꯤꯒꯤꯗꯃꯛꯇ ꯇꯧꯕ ꯅꯠꯇꯦ 100% ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯇꯧꯕꯅꯤ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯑꯩ ꯅꯪꯒꯤ ꯈꯣꯡꯗ ꯄꯥꯏꯔꯒ ꯈꯨꯔꯨꯝꯖꯧ ꯍꯥꯏꯔꯕꯁꯨ ꯈꯨꯔꯨꯝꯖꯒꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯥꯗꯣꯛꯄꯤꯌꯨ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯖꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯥꯅ ꯇꯥꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯚꯥꯞ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯚꯥꯞ ꯇꯥꯒꯗꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯇꯥꯎ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯔꯤꯕꯁꯤ ꯌꯨꯝꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯄꯨ ꯑꯗꯨꯅ ꯍꯥꯟꯅ ꯁꯤꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯑꯣꯏꯒꯗꯧꯔꯤꯕꯁꯤꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯁꯨ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯍꯥꯠꯀꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯃꯥ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯕꯣꯛ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯄꯨ ꯅꯪ ꯍꯥꯠꯀꯅꯤ ꯑꯗꯨꯅ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯚꯥꯞ ꯇꯥꯔꯝꯂꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯨꯇꯨꯕꯦꯜꯅꯁꯨ ꯈꯪꯂꯦ ꯕꯔꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯂꯥꯛ ꯍꯥꯏꯖꯔꯕꯁꯨ ꯌꯥꯔꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯇꯦꯜ ꯑꯃꯗ ꯎꯠꯂꯛꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯔꯤꯇ꯭ꯋꯤꯛꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯍꯧꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔꯁꯤꯗ ꯃꯥꯅ ꯇꯝꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯥꯡ ꯌꯧꯒꯗꯕ ꯁꯨꯡꯂꯩ ꯏꯟꯆꯤ ꯑꯃ ꯐꯥꯎ ꯐꯥꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯟꯈꯤ ꯑꯩꯈꯣꯏꯒꯤ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯁꯤ ꯑꯉꯥꯡ ꯃꯆꯥꯗꯨ ꯐꯥꯎ ꯍꯥꯠꯄ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯣꯝꯅ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔꯁꯤꯗ ꯋꯥ ꯇꯝꯗꯨꯅ ꯃꯥ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ ꯑꯗꯨꯒꯗꯤ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯍꯣꯇꯦꯜꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯑꯅꯤꯁꯤꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯨꯇꯨꯕꯦꯜꯕꯨ ꯃꯈꯣꯏꯅ ꯍꯥꯠꯄ ꯉꯝꯂꯅꯤ ꯈꯜꯂꯨꯕꯗꯅꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯅꯁꯨ ꯅꯨꯄꯥꯕꯨ ꯅꯪꯅ ꯀꯟꯕ ꯉꯝꯍꯧꯕꯒꯤꯗꯃꯛꯇꯔꯥ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯃꯨꯛꯈꯥꯏꯗꯨꯅ ꯊꯛ ꯆꯥꯔꯤꯕꯁꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯇꯧꯕꯇꯕꯨ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯅꯤꯁꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯤꯒꯗꯕ ꯅꯠꯇꯦ ꯍꯅꯨꯕ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯤꯔꯒꯗꯕꯅꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯂꯥꯎꯗꯨꯅ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯦ ꯍꯅꯨꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯇꯥꯔꯤꯕꯔꯣ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯅꯦꯛꯈ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯄꯨꯟꯅꯗꯤ ꯍꯥꯠꯂꯣꯏ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯁꯛ ꯐꯖꯩ ꯑꯇꯩꯗꯤ ꯄꯨꯟꯅ ꯍꯥꯠꯇꯣꯛꯂꯕꯁꯨ ꯃꯥ ꯈꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯈꯥꯛꯇꯨꯅ ꯊꯝꯍꯧꯒꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯅꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯥꯛꯄꯅ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯗꯤ ꯍꯥꯏꯔꯤ ꯅꯪꯕꯨ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯥꯠꯇꯣꯛꯂꯕꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯧꯖꯤꯛ ꯕꯤꯃꯜꯅ ꯒꯥꯔꯤꯁꯤ ꯊꯧꯔꯛꯇꯨꯅ ꯃꯃꯥꯡꯗ ꯈꯥꯝꯅꯔꯦ ꯃꯨꯇꯨꯕꯦꯜꯅ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯣꯂꯥꯔꯗ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯨꯇꯨꯕꯦꯜꯅ ꯆꯥꯎꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯗꯨꯅ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯉꯛ ꯀꯛꯊꯠꯈ꯭ꯔꯦ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯒꯤ ꯏ ꯀꯥꯞꯇꯨꯅ ꯂꯩꯕꯁꯤ ꯎꯕꯗ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯑꯁꯤꯃꯗꯤ ꯈꯨꯗꯛ ꯑꯁꯤꯗ ꯁꯤꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯤꯃꯜ ꯑꯁꯤꯁꯨ ꯂꯣꯏꯔꯦ ꯀꯤꯕꯗ ꯂꯩꯍꯧꯔꯤꯕ ꯑꯇꯣꯞꯄ ꯒꯦꯡꯁꯇꯔ ꯑꯁꯤ ꯀꯤꯃꯟꯕꯗꯒꯤ ꯀꯞꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯕꯨ ꯂꯣꯏꯁꯤꯟꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯕ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯅꯤ ꯏꯁꯨ ꯅꯨꯄꯥꯗ ꯊꯥꯡꯅ ꯌꯥꯅꯕ ꯍꯣꯠꯅꯔꯨꯕ ꯅꯨꯄꯥ ꯑꯁꯤ ꯃꯁꯥꯒꯤ ꯃꯉꯛ ꯇꯠꯇꯨꯅ ꯃꯐꯝꯁꯤꯗ ꯇꯥꯔꯦꯗꯣ ꯅꯈꯣꯏꯅ ꯂꯛꯅꯔꯒ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔ ꯅꯈꯣꯏꯅ ꯌꯦꯡꯅꯤꯡꯂꯤꯕꯁꯦ ꯑꯗꯨꯕꯨ ꯑꯃꯁꯤꯗꯤ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯍꯤꯡꯗꯨꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯃꯧꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯔ ꯍꯥꯏꯈꯤꯕꯗꯥꯏ ꯃꯗꯨ ꯑꯃꯨꯛꯇꯒ ꯍꯜꯂꯒ ꯍꯥꯏꯌꯨ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤ ꯊꯥꯡ ꯃꯆꯥ ꯑꯃ ꯁꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨ ꯈꯔ ꯂꯥꯞꯅ ꯍꯥꯏꯕꯅꯤꯅ ꯑꯩꯅ ꯇꯥꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯥꯏꯌꯨ ꯑꯗꯨꯕꯨ ꯒꯦꯡꯁꯇꯔ ꯑꯁꯤꯅ ꯀꯞꯅ ꯍꯥꯏꯔꯤ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯨꯇꯨꯕꯦꯜꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯊꯩꯗꯣꯛꯇꯨꯅ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯥꯒꯤ ꯊꯥꯡ ꯑꯁꯤ ꯃꯨꯟꯈ꯭ꯔꯦ ꯅꯨꯄꯥꯁꯤꯕꯨ ꯐꯨꯗꯨꯅ ꯃꯥꯒꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯥꯏ ꯏꯃꯧꯒꯤ ꯃꯔꯝꯗ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛꯇꯒ ꯍꯥꯏꯌꯨ ꯅꯨꯄꯥꯁꯤꯅ ꯀꯤꯃꯟꯕꯗꯒꯤ ꯃꯥꯒꯤ ꯃꯃꯧꯗ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯑꯃꯨꯛꯀ ꯍꯜꯂꯒ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯨꯇꯨꯕꯦꯜꯅ ꯃꯥꯒꯤ ꯆꯔꯝꯗ ꯊꯥꯡ ꯑꯁꯤ ꯊꯤꯟꯖꯤꯟꯗꯨꯅ ꯍꯥꯠꯂꯦ ꯃꯇꯧ ꯑꯁꯨꯝꯅ ꯒꯦꯡꯁꯇꯔ ꯑꯅꯤꯁꯤꯃꯗꯤ ꯃꯐꯝꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯃꯨꯇꯨꯕꯦꯜ ꯑꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯗꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯥꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯁꯤ ꯎꯔꯦ ꯃꯥꯕꯨ ꯎꯕꯗ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯗꯣꯝꯕꯨ ꯇꯨꯝꯗ꯭ꯔꯕꯔꯥ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎ
ꯏꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯅ ꯍꯦꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯦ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯆꯔꯥꯡꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯔꯕꯁꯨ ꯊꯃꯣꯏꯗ ꯑꯀꯤꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯐꯦꯃꯤꯂꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯁꯦ ꯄꯥꯈꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯐꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯥꯏꯀꯥꯇ꯭ꯔꯤꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯌꯦꯡ ꯊꯣꯛꯄꯅ ꯐꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯃꯨꯇꯨꯕꯦꯜꯕꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯗꯥꯛꯇꯔ ꯑꯁꯤꯅ ꯃꯨꯇꯨꯕꯦꯜꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯠꯇꯨ ꯎꯔꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯄꯣꯛꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯁꯤꯕꯨ ꯑꯀꯤꯕ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯃꯁꯤꯗ ꯕꯤꯖꯌꯥꯅ ꯈꯨꯝꯃꯤ ꯃꯥ ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇꯗꯤ ꯀꯅꯥꯅ ꯍꯥꯏ ꯃꯁꯤꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯖꯌꯥꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎ ꯄꯦꯁꯦꯟ ꯑꯁꯤꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯃꯃꯧ ꯅꯨꯄꯤꯒ ꯕꯤꯖꯌꯥꯒꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯁꯤꯒ ꯃꯨꯇꯨꯕꯦꯜꯒꯁꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯂꯥꯛꯑꯒ ꯀꯣꯛꯀꯤ ꯑꯣꯏꯕ ꯑꯅꯥꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯖꯤꯜꯂꯒ ꯁꯔꯇꯤꯐꯤꯀꯦꯠ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯑꯩ ꯍꯥꯟꯅ ꯇꯦꯁ ꯇꯧꯕ ꯄꯥꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗ ꯇꯦꯁ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯁꯤꯒꯤ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤ ꯌꯨꯝꯗ ꯈꯪꯍꯟꯕ ꯇꯧꯗꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯈꯪꯍꯟꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯃꯨꯇꯨꯕꯦꯜꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯁꯤꯠ ナꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯑꯔꯣꯟꯕꯁꯤꯡꯁꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯒ ꯅꯪꯒꯁꯤ ꯋꯥꯐꯝ ꯈꯔ ꯌꯥꯁꯤꯟꯅꯁꯤ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔꯁꯤ ꯇꯦꯊꯔꯦ ꯃꯨꯇꯨꯕꯦꯜꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯨꯔꯦ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯂꯨꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯗꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯂꯛꯄ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯖꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯍꯥꯏꯗꯣꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯪꯖꯔꯔꯣꯏ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯃꯈꯩ ꯇꯧꯖꯔꯒꯦ ꯍꯥꯏꯔꯛꯂꯦ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯂꯩꯔꯅꯤ ꯑꯩꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯤ ꯀꯣꯏꯆꯠ ꯆꯠꯄ ꯇꯥꯔꯤ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩ ꯏꯁꯥꯃꯛꯅ ꯂꯥꯛꯇꯨꯅ ꯂꯧꯔꯔꯒꯅꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯅꯪꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯑꯁꯤ ꯅꯪꯒꯤ ꯄꯦꯁꯦꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯇ꯭ꯔꯤꯠ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯁꯤꯅꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯀꯧꯁꯤꯟꯗꯨꯅ ꯗꯥꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯔꯨꯕꯅꯤ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯍꯧꯗꯣꯡ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯌꯥꯝꯅ ꯊꯨꯅ ꯀꯩ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯑꯣꯜꯂꯛꯀꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯎꯕ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯍꯧꯗꯅ ꯂꯤꯟ ꯑꯃꯒꯨꯝꯅ ꯑꯣꯜꯂꯛꯄꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯗꯥꯛꯇꯔꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯇꯥꯔꯨꯕꯗꯒꯤ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯒꯗꯕꯅꯣ ꯃꯁꯤꯗ ꯗꯥꯛꯇꯔ ꯑꯁꯤꯅ ꯅꯣꯛꯇꯨꯅ ꯃꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯁꯤ ꯀ꯭ꯂꯥꯁ ꯑꯃ ꯖꯣꯏꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯗꯨꯅ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤ ꯃꯃꯧ ꯑꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯗꯥꯛꯇꯔ ꯑꯁꯤꯅ ꯃꯄꯨꯔꯣꯏꯕꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯥꯔꯦ ꯍꯥꯏꯔꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯈꯣꯏ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯔꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯗ ꯃꯨꯇꯨꯕꯦꯜꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕ ꯍꯥꯏꯔꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯎꯏ ꯃꯔꯝ ꯑꯁꯤꯅ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯨꯇꯨꯕꯦꯜꯒꯤ ꯃꯔꯝꯗ ꯊꯤꯒꯠꯅꯕ ꯇꯧꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯇꯨꯕꯦꯜꯒ ꯕꯤꯃꯜꯒꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯗꯣꯝꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯒꯦ ꯀꯣꯐꯤꯁꯤ ꯏꯪꯒꯗꯧꯔꯦ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯂꯝꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯍꯧꯗꯅ ꯄꯪꯆꯠꯇ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯂꯩꯔꯕꯗꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯛꯂꯦ ꯃꯨꯇꯨꯕꯦꯜꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯤꯃꯜꯗ ꯄꯥꯏꯍꯜꯂꯦ ꯕꯤꯖꯌꯥꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯀꯣꯛꯀꯤ ꯑꯅꯥꯕ ꯂꯩꯔꯕ ꯄꯦꯁꯦꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯛꯎ ꯃꯁꯤꯗꯒꯤ ꯕꯤꯃꯜꯅ ꯈꯨꯝꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗꯅꯤ ꯃꯁꯤꯗꯒꯤ ꯕꯤꯖꯌꯥꯅ ꯄꯥꯈꯠꯇꯨꯅ ꯗꯥꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯕꯨꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯗꯥꯛꯇꯔꯗ ꯍꯥꯏꯔꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯕꯨ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯒꯗꯕꯅꯤ ꯗꯥꯛꯇꯔ ꯑꯁꯤꯅꯁꯨ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯖꯔꯦ ꯕ꯭ꯔꯣ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯕꯤꯖꯌꯥꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯄꯥꯈꯠꯂꯨꯅꯨ ꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅ ꯃꯉꯣꯟꯗ ꯂꯝꯁꯥꯡ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯗꯨꯝ ꯆꯠꯄꯗꯒꯤ ꯃꯥ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯕꯤꯖꯌꯥ ꯑꯁꯤꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜ ꯑꯃꯗꯤ ꯕꯤꯃꯜꯅ ꯂꯥꯛꯂꯤꯕꯁꯤ ꯅꯔꯁꯤꯃꯥ ꯀꯧꯕ ꯒꯦꯡ ꯂꯤꯗꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯇꯦꯡ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕꯣꯅꯦ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯂꯦ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯃꯤ ꯅꯈꯣꯏꯒꯤ ꯂꯤꯗꯔꯒ ꯎꯅꯒꯦ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯑꯃꯠꯇ ꯇꯧꯗꯅ ꯅꯈꯣꯏꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯅꯥꯄꯥꯒꯤ ꯂꯝꯂꯥ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯙꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯟꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯕꯣꯅꯦ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯊꯤꯛ ꯅꯦꯝꯕ ꯅꯨꯄꯥ ꯑꯃ ꯊꯣꯔꯛꯂꯤꯕꯁꯤ ꯍꯟꯗꯛ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟ ꯃꯨꯚꯤꯁꯤꯡꯗ ꯌꯥꯝꯅ ꯀꯟꯅ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯖꯥꯐꯔ ꯁꯤꯗꯤꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯕꯣꯅꯦ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯑꯦꯛꯇꯤꯡꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯔꯁꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯎꯔꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯆꯩꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯉꯁꯤ ꯙꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯂꯕ꯭ꯔꯥ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯅꯔꯁꯤꯃꯥ ꯁꯥꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯁꯥꯎꯠ ꯏꯟꯗꯤꯌꯥꯟ ꯃꯨꯚꯤꯁꯤꯡꯒꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯁꯤꯕꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯑꯦꯛꯇꯔ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯔꯤ ꯐꯦꯟ ꯊꯥꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯗꯦꯕꯅꯥꯊ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯦꯟꯒꯤ ꯃꯍꯨꯠꯇ ꯃꯥ ꯑꯣꯏꯅ ꯎꯪꯍꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯁꯤ ꯃꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕꯅꯤ
Mutubelna hairi mana tawkribasing adu khangjadabadagi tawruwani aduna magi maral singak piro adubu narsimana di hene speed lekhatuna mawdandi piri masdigi devnan lauduna hairi sara domna mafamsta lakpiri bu maramadu yamthuna haibiro adugu mafamsta yamthuna satpikro natrabadi aibu makha sangthana dandi adum piduna laigadore masdigi mutubelna sumagi haifam thopusing adu par haire aina nangonda mateng khara nijakhiba adu sem sabirabara masda narsimana su khudimak sem saduna loine hairale Mutubel na makhatara I aigi mateng pangwis da nangi oiba problem amata leite ko narsimana khumla I karino adom na haibi wafam adu aina ngasi afaba misak ama oina leiba phangjeriba si adom na tohon birakhiba ngaktani hana phattaba misak ama oina laglabasu amai thangda sarna igi punsibu semdok piduna afaba mi mo oihelakibani madugi laman singba ngamnabagi damakta aina su adom gi mateng pangna na honaribani Masing matungda makoy ni si lamhang amada tholakuna mamang dalari pa target sings di yengri narsimana huisal hek khongkibaga khangauda na target sings da nongmai na kapkhre target ta kaplak liba maru sing si asoi ba mata yaude aduga dei housing nongmai kaplak liba mioi sing si ulagle makoy sing si narsima gi oina leiba sap shooter oiba mioi ngaktani haibadi nongmai kapda adu kibatik hairaba mioi sing ngaktani housing narsimana makoy da hairi ngasidagi na khoi gi leader si ai natre na khoi gi mangdile liba sar sina na khoi gi leader ni amadi mutubel da onselaktuno man hairi aigi khwaidigi haithoi sing thoreba makoy mari sibun sargi na phamda katjarabani asona harpada mutubel gi thamoi si supian badal oikhre masing matungda makhoi mari amadi devanath hariba nupa asiga loinana mutubel gi mission asida sangsinabagi damakta gari tongkhatuna satkhre mathangi sindana hotel amada nupa amasak chadun leiri magase varma gi gangster singi manungda amani hojek magi phone da voice message ama lagle masi umana thaduni yenglubada ngasai sinu gi phone da tharakhiba voice message adu oiramle haibadi barmana maralejada magi miyoi singbo hale asuma tabu tarabadi ekhoi soidani siba tare haina pau pirakhiba voice message aduni tabu masi gi message si tharakliba misaka si mafam sta leiriba mahak masamangni mana sinu da thakiba message si magi phone da muk lakpasida madi ngakpada loikre asuma leiringe mutubel si mai manakta sangsilakle aduga hairei nangonda hujik tharakliba voice message adu ainani tabu madu soibadagi nangonda thakibani aina thage na khanbadi masidani haiduna ulakma matamdadi Barmagi photo si oina mangonda ulagle masda gangster nu pas diki man matagi thak thak dikre mutubel na hairi sari thaklinge ta pakat patawganu saba loiraba matungda tongana phamina dunu wari sanasi masing matungda nu pas gi phamina dunu wari sanakre hojek gangster nu pas na thamoi sengna mana hek khangba makhai loin haidokle mana haidokli basi muti sing puduna satkadaba gari dugi maramdani adubu karamba gari da lakadaba no haibadu di khangde satkadaba lambi du di khangi haidon mana haidokle masdagi bimal na sauna gari adu masak khangdrabani na khoi kaidoni khutta muti ma paidon leplaga koilak lauduna leigadra asumna harapda mutubel na hoi chumine nang na hairali ba idea du su phajai aduma tawraga su gari adu masak khangdok pa yagani masing matung dolali basi bimal na muti paiduna soroki nakal da leptuna gari sings du uhalli aduga magi machinda lauri masigi muti si gari amada gi tahubani mapu yaubiraga di lawbi yagani asumna muti si thangatuna mana phana kuin lauduna leire tabudabu hojik phawbuda makoina thiriba gari si di laktri aduga nakala madana gari amagi manungda ngasai narsimana pirakhiba miyoi sing si nupi gi phizol sesinduna leiribani hojik bimalna gari sing sta sangsin duna hangli phana kuina asumna torpis masu wabada loire asumna phana kuina leiraba mutungda hojik truck ama lagle muti paidun lebsi ubudagi hendokna thaukraba gari si maning handuna sangsilale gari thorliba driver asina sukhangle mafamsta muti paidun lebsi kariguma trick ma tawre haibasi masdagi gari manungda yauriba miyoi sing sta man hairi muti paidun lebbu nu pasi su yauna gari manungda adum singsinkro aduga makhadana devanath hariba nu pasina polangamana masabu kupsinduna upsit situna salaba matungda gari sigi makhada sangsinduna chawruba yoligi kosi ma gari sigi makhada kotsinduna hapkhre aduga bimal buna gari manung di orang liba gangster sing sina ma masasu yauna manung sing sinduna pukre devanath kotsin gi yoli esi gari si thaudun sakhiba adum singnu pukrabani aduga thoroli ba gari si mamang da mutubel si su tholagle yamne stylish oiba mong da tholokbani mayam da haijerangge rajnikant haiba actor asidi magi style gi damakta maming chatte actor amasu oiribani asumna yamne stylish oiba mong da tholoktuna gari lakadori ba lambi mayais da lepsinduna leire hojek truck si yamne yangna thaujelibani tabudabu makhada kothriba kosi sigi tara si loigada khasik tangaire devanath su nakong menchinduna lepre truck asina mutubel gi manak hek yoropga joli sina khangpan pan badagi mamai sujindra truck asi long thokle matau suna mapale bakte yona na bagi damakta puri ba yamna ba muti sing si phab ngamle mathangi sindana mutubel gi family na leiri ba clinic is du lei doctor is ki mamang da hujik phamli ba si barmani man hairi aina hujik nangon da uli ba photo is di yauri ba misak si family sing nangi clinic is da lei hai ba ina khangle madu karam ba ka danu doctor sina khomi masigi nupas na miyoi ahum hatrabani magi family gi maram da kari gumta tholu ba tarwadi ai su soidan hat kini masigi barmana mana di miyoi ahum hat bani aduga ai di kayam halangmani khangmara nakal da phamli ba magi mi dhanara sari bu nupas na rei ekhoi gi boss na ngasi phauda hali ba mi masing asi 96 surban asumna harikudagi doctor si pakatna phuka hogotuna hairei adudi adom na mai pakle mi yamna hatpasi nangni helamli masi hairuduna mutubel gi family ni leiriba ka si takthokre masing matungda varmana mutubel da video calling tawsile adugo sitana hairi nangna igi thamoi bu pura hoina thugai bani nangna khanjari basi nangi imung munung se aina thiba phangloi haina khalubani adubu madugi wakhala dudi aran bani ngasidi nangi imung munung loina tumna siba tare do
ꯑꯩꯅ ꯈꯜꯂꯨꯕꯅ ꯅꯪꯒꯤ ꯅꯁꯨꯅꯨꯄꯥꯒꯤ ꯃꯀꯣꯛ ꯀꯛꯊꯠꯂꯒ ꯅꯪꯉꯣꯟꯗ ꯄꯥꯔꯁꯜ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯍꯦꯟꯅ ꯊꯨꯒꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯂꯥꯏꯐ ꯑꯣꯏꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯇꯥꯔꯦꯗꯣ ꯃꯗꯨꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯅꯪꯅ ꯌꯦꯡꯉꯨ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯒꯤ ꯐꯦꯃꯤꯂꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤ ꯌꯧꯔꯦ ꯊꯣꯡ ꯑꯁꯤ ꯀꯧꯈꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯨꯇꯨꯕꯦꯜꯅ ꯉꯁꯥꯏ ꯐꯥꯈ꯭ꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯍꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯔꯃꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯕ ꯍꯧꯖꯤꯛꯇꯤ ꯁꯤꯒꯅꯦꯜ ꯇꯠꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯗꯣ ꯁꯣꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯕꯔꯃꯥꯅ ꯈꯨꯝꯃꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯁꯨꯛꯅꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 10 ꯈꯛꯀꯤ ꯃꯥꯜꯅꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯝꯅꯥ ꯑꯃꯒꯨꯝꯕꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡꯁꯤ ꯀꯥꯎꯒꯦ ꯇꯧꯏ ꯑꯃꯨꯛꯀꯁꯨ ꯃꯨꯇꯨꯕꯦꯜꯅ ꯅꯣꯛꯇꯨꯅ ꯉꯥꯏꯈꯣ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯃꯥꯏꯁꯣꯔꯗꯒꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯆꯠꯀꯗꯕ ꯑꯗꯨꯁꯨ ꯐꯥꯔꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯔꯥꯏꯔꯣꯝꯗ ꯆꯠꯀꯗꯕ ꯑꯗꯨꯁꯨ ꯐꯥꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯃꯥꯜꯒꯤ ꯃꯔꯝꯗ ꯄꯨꯟꯅ ꯈꯪꯂꯝꯕꯁꯤꯗ ꯃꯥꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯃꯈꯥ ꯇꯥꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯨ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯒꯥꯏꯔꯦ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯁꯥꯟꯅꯕ ꯇꯣꯛꯂꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟꯁꯤ ꯊꯝꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜꯒꯤ ꯐꯣꯜꯗ ꯕꯔꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯦ ꯑꯗꯨꯒ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯅ ꯗꯤꯁꯇꯔꯕ ꯇꯧꯖꯔꯔꯣꯏ ꯑꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯍꯜꯂꯔꯣꯏ ꯁꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯨꯔꯇꯤꯁꯤꯡꯗꯨ ꯄꯤꯊꯣꯛꯄꯤꯔꯛꯂꯣ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯃꯤ ꯅꯪꯅ ꯇꯧꯈ꯭ꯔꯤꯕ ꯅꯥꯔꯥꯜꯁꯤꯡ ꯑꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯛꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯅꯪꯒꯤ ꯅꯥꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯨꯄꯥ 10ꯒꯤ ꯙꯔꯝꯗꯥꯟ ꯅꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯔꯃꯥꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯙꯔꯝꯗꯥꯟ ꯍꯥꯏꯔꯤꯕꯕꯨ ꯍꯥꯏꯔꯦ ꯃꯥꯒꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯄꯥꯅꯤꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯥꯏꯔꯤ ꯙꯔꯝꯗꯥꯟ ꯍꯥꯏꯕꯗꯤ ꯕꯤꯈ꯭ꯌꯥ ꯅꯤꯌꯨ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯒꯤ ꯐꯦꯃꯤꯂꯤ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯊꯤꯜꯂꯛꯂꯦ ꯕꯤꯖꯤꯌꯥꯅ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯌꯥꯝꯅ ꯇꯣꯜꯂ ꯇꯥꯔꯕ ꯑꯃꯒꯤ ꯃꯇꯧꯗ ꯍꯥꯏꯔꯤ ꯏꯃꯥ ꯅꯨꯃꯤꯠ 10ꯅꯤꯗꯒꯤ ꯆꯤꯟ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯥꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯂꯨꯄꯥ 10 ꯈꯛꯀꯤ ꯙꯔꯝꯗꯥꯟ ꯄꯤꯕꯤꯌꯨ ꯕꯤꯖꯤꯌꯥꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯀꯔꯝꯅ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯄꯩꯁꯥ ꯅꯤꯔꯤꯕꯅꯣ ꯑꯗꯨꯕꯨ ꯕꯔꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤ ꯂꯨꯄꯥ 10ꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗ ꯗꯥꯛꯇꯔ ꯑꯁꯤꯅꯁꯨ ꯎꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯑꯣ ꯅꯪꯅ ꯆꯪꯂꯛꯂꯤꯕꯁꯤꯗꯤ ꯂꯨꯄꯥ 10 ꯅꯤꯕ ꯆꯪꯂꯛꯄ ꯑꯣꯏꯔꯦ ꯉꯁꯥꯏꯅ ꯈꯪꯂꯝꯂꯕꯗꯤ ꯂꯨꯄꯥ 100 ꯄꯤꯔꯒ ꯒꯦꯠꯇꯒꯤ ꯇꯥꯟꯊꯣꯛꯍꯜꯂꯝꯒꯗꯕꯅꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯕꯤꯈ꯭ꯌꯥꯔꯤ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯃꯨꯛꯇꯨꯅ ꯉꯥꯡꯂꯝꯂꯤꯕ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯖꯔꯤ ꯕꯤꯖꯤꯌꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯦꯡꯕꯗꯗꯤ ꯅꯁꯥ ꯅꯎ ꯐꯅꯁꯨ ꯎꯔꯤ ꯕꯤꯈ꯭ꯌꯥ ꯅꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯁꯨ ꯆꯠꯇꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯁꯨ ꯅꯨꯄꯥ ꯊꯣꯛꯂꯛꯇꯨꯅ ꯃꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯖꯔꯕꯅꯤꯅ ꯂꯨꯄꯥ 10ꯗꯪꯗꯤ ꯄꯤꯕꯤꯈꯤꯒꯦ ꯍꯥꯏꯗꯨꯅ ꯂꯨꯄꯥ 10 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯦ ꯃꯥꯅ ꯇꯧꯔꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯃꯥꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯃꯁꯨ ꯅꯣꯛꯅꯤꯡꯕꯒ ꯂꯣꯏꯅꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯂꯨꯄꯥ 10 ꯑꯁꯤ ꯌꯦꯡꯗꯨꯅ ꯕꯔꯃꯥ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯃꯨꯇꯨꯕꯦꯜꯒ ꯃꯥꯒ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯙꯔꯝꯗꯥꯟ ꯑꯣꯏꯅ ꯅꯤꯔꯛꯈꯤꯕ ꯂꯨꯄꯥ 10 ꯑꯁꯤꯕꯨ ꯃꯨꯇꯨꯕꯦꯜꯗ ꯄꯤꯔꯦ ꯃꯨꯇꯨꯕꯦꯜꯅ ꯕꯤꯃꯜꯗ ꯍꯪꯂꯤ ꯃꯥꯒꯤ ꯂꯨꯄꯥ 10 ꯑꯁꯤ ꯂꯧꯁꯤꯜꯂꯒ ꯃꯟꯗꯤꯔꯗ ꯀꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯔꯥꯜꯁꯤ ꯉꯥꯛꯄꯤꯔꯁꯤꯔꯥ ꯃꯁꯤꯗ ꯕꯤꯃꯜꯅ ꯈꯨꯝꯃꯤ ꯍꯣꯏ ꯆꯨꯝꯃꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯨꯄꯥ 10 ꯑꯁꯤ ꯅꯤꯖꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯐꯔꯦ ꯑꯩꯒꯤ ꯃꯤꯅꯁꯨ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯅꯥꯔꯥꯜꯁꯤ ꯉꯥꯛꯄꯤꯔꯒꯦ ꯕꯔꯃꯥꯅ ꯅꯣꯛꯇꯨꯅ ꯍꯥꯏꯖꯔꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯅ ꯗꯤꯁꯇꯔꯕ ꯑꯝꯇ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯑꯗꯣꯝꯅꯁꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯗꯤꯁꯇꯔꯕ ꯑꯝꯇ ꯇꯧꯕꯤꯒꯅꯨ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯁꯤꯟꯅꯔꯕ ꯅꯠꯇ꯭ꯔꯥ ꯃꯨꯇꯨꯕꯦꯜꯅꯁꯨ ꯃꯉꯛ ꯅꯣꯝꯗꯨꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯔꯤ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯇꯨ ꯃꯨꯇꯨꯕꯦꯜꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯂꯦ ꯑꯁꯨꯝꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯨꯝ ꯃꯇꯨꯝ ꯀꯛꯊꯠꯂꯕ ꯃꯇꯨꯡꯗ ꯖ꯭ꯋꯥꯔ ꯆꯦꯒꯨꯝ ꯆꯥꯏꯊꯣꯛꯇꯨꯅ ꯊꯝꯒꯅꯤ ꯃꯗꯨꯕꯨ ꯑꯃꯨꯛ ꯈꯨꯟꯒꯠꯂꯒ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯍꯛꯆꯥꯡꯅꯤ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 10ꯅꯤ ꯆꯪꯒꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯅꯪꯅꯁꯨ ꯚꯥꯞ ꯇꯥꯔꯦꯀꯣ ꯃꯁꯤꯗ ꯕꯔꯃꯥꯅꯁꯨ ꯍꯣꯏ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯃꯥꯒꯤ ꯂꯨꯡꯒ꯭ꯔꯤ ꯑꯁꯤ ꯈꯔ ꯊꯦꯛꯀꯠꯂꯒ ꯆꯠꯂꯤ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯂꯨꯡꯒ꯭ꯔꯤꯗꯨ ꯊꯥꯡꯒꯠꯀꯅꯨ ꯍꯥꯟꯅꯒꯨꯝ ꯊꯥꯗꯧ ꯍꯥꯏꯔꯛꯂꯦ ꯁꯥꯎꯅꯤꯡꯂꯕ ꯕꯔꯃꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯦꯠꯇꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯨꯡꯒ꯭ꯔꯤꯁꯤ ꯄꯨꯟꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯛꯏ ꯀꯔꯥ ꯍꯦꯟꯖꯤꯟꯕꯁꯨ ꯌꯥꯔꯣꯏ ꯀꯔꯥ ꯍꯦꯟꯅ ꯋꯥꯠꯄꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯑꯣꯡ ꯑꯗꯨꯃꯛꯇꯗ ꯍꯟꯈꯤꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯕꯔꯃꯥꯅ ꯑꯃꯨꯛꯀꯁꯨ ꯂꯨꯡꯒ꯭ꯔꯤꯁꯤ ꯁꯦꯠꯆꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯤ ꯑꯣꯏꯔꯤꯕ ꯙꯟꯔꯥꯖꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯗꯤ ꯅꯪꯉꯣꯟꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯇꯧꯔꯒ ꯅꯪꯅ ꯑꯗꯨꯝ ꯌꯥꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯨ ꯕꯔꯃꯥꯅꯗꯤ ꯃꯇꯥꯡꯁꯤꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯃꯥ ꯍꯧꯖꯤꯛ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛꯇꯤ ꯃꯨꯇꯨꯕꯦꯜꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯀ꯭ꯂꯤꯅꯤꯛꯇ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯅꯅꯕ ꯇꯧꯔꯤ ꯇꯟꯖꯥꯁꯤꯗ ꯗꯥꯛꯇꯔ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯑꯅꯥꯕ ꯐꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡ ꯑꯩꯅ ꯂꯣꯏꯅ ꯏꯗꯨꯅ ꯍꯥꯞꯂꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯔꯅꯨ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯔꯃꯥꯒꯤ ꯕꯦꯁ ꯀꯦꯝ ꯑꯁꯤꯗ ꯎꯠꯂꯛꯏ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯑꯣꯏ 3ꯕꯨꯁꯨ ꯌꯥꯟꯈꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯑꯩꯁꯤ ꯃꯥꯏꯊꯤꯕ ꯅꯪꯂꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏ 3ꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯅꯈꯣꯏꯕꯨꯁꯨ ꯂꯦꯝꯃ ꯊꯥꯔꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤꯑꯣꯏ 3 ꯑꯁꯤꯕꯨ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯀꯥꯝꯗꯦꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯊꯕꯛ ꯑꯃ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯊꯥꯡꯅ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯍꯥꯠꯀꯗꯕꯅꯤ ꯃꯀꯛꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯆꯪꯒꯗꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯀꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯥꯝꯗꯦꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯕꯔꯃꯥꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯤꯟꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯒꯤ ꯌꯨꯝꯗ ꯎꯠꯂꯛꯏ ꯃꯥꯅ ꯁꯣꯐꯥꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯈ꯭ꯔꯦ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯦ
ꯃꯁꯨꯅꯨꯄꯥ ꯔꯤꯇ꯭ꯋꯤꯛꯄꯨ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯇꯨꯝꯍꯟꯗꯨꯅ ꯊꯝꯂꯦ ꯑꯗꯨꯒ ꯃꯅꯥꯀꯣꯡꯗ ꯑꯃꯣꯟꯕ ꯄꯣꯠꯁꯛ ꯑꯃ ꯃꯦꯟꯁꯤꯟꯗꯨꯅꯁꯨ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯖꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯕ ꯂꯩ ꯑꯗꯨꯕꯨ ꯕꯤꯖꯌꯥꯅꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯍꯌꯦꯡꯒꯤ ꯑꯌꯨꯛꯇꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯇꯕꯁꯨ ꯌꯥꯏ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯕꯤꯖꯌꯥ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯃꯃꯧ ꯅꯨꯄꯤꯁꯨ ꯀꯧꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯁꯤꯗ ꯐꯝꯃꯤꯟꯅꯔꯦ ꯀꯔꯤ ꯃꯔꯝ ꯂꯩꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯈꯟꯕꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯁꯅꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯥꯛ ꯌꯦꯠꯇ ꯑꯃꯠꯇ ꯂꯦꯡꯕ ꯇꯧꯗꯅ ꯌꯣꯠꯄꯤ ꯌꯨꯗꯨꯅ ꯂꯩꯕꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯉꯛꯇꯨꯅ ꯕꯤꯖꯌꯥꯅ ꯍꯣꯏ ꯐꯔꯦꯅꯦ ꯑꯩꯈꯣꯏꯕꯨꯗꯤ ꯂꯦꯡꯂꯔꯣꯏ ꯇꯧꯕꯇꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯨꯇꯨꯕꯦꯜꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟꯕꯨ ꯃꯤꯁꯛ ꯑꯃꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯀꯩꯗꯧꯅꯤ ꯕꯤꯖꯌꯥꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯄ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯒ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯗ꯭ꯔꯣ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯃꯁꯤꯁꯤꯡ ꯑꯁꯤ ꯅꯪꯅ ꯍꯪꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯦ ꯃꯃꯧ ꯅꯨꯄꯤꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯍꯥꯠꯄ ꯉꯝꯕꯅꯤꯅ ꯏꯆꯥꯅꯨꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯇꯟꯖꯥꯁꯤꯗ ꯃꯄꯥꯟꯗ ꯃꯈꯣꯏ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯕꯤꯖꯌꯥꯁꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨ ꯃꯨꯇꯨꯕꯦꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯂꯦꯡꯂꯤꯕꯅꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯗ꯭ꯔꯥ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯆꯤ ꯑꯃ ꯐꯥꯎ ꯂꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯀꯨꯝꯊꯔꯛꯂꯦ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯋꯥꯜ ꯀꯥꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯂꯤꯕꯅꯤ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯊꯥꯡꯁꯤꯡ ꯁꯤꯡꯖꯪꯁꯤꯡ ꯄꯥꯏꯔꯤꯕꯅꯤ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤꯗꯤ ꯄꯥꯈꯠꯄꯗ ꯅꯤꯛꯈ꯭ꯔꯦ ꯃꯨꯇꯨꯕꯦꯜꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃ ꯅꯪꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅ ꯁꯤꯈꯤꯕꯒꯤ ꯃꯔꯝꯅꯤ ꯍꯥꯏꯈꯤꯕꯗꯨ ꯍꯣꯏ ꯆꯨꯝꯃꯤ ꯏꯆꯥꯅ ꯁꯤꯈꯤꯕꯗꯣ ꯑꯩꯁꯨ ꯃꯗꯨꯒꯤ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯗꯨꯝ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯑꯩꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯁꯤ ꯍꯦꯟꯅ ꯀꯤꯔꯦ ꯍꯧꯖꯤꯛ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯗꯨꯅ ꯒꯦꯡꯁꯇꯔ ꯀꯌꯥ ꯑꯃ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ ꯃꯨꯇꯨꯕꯦꯜꯅ ꯅꯣꯛꯇꯨꯅ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯟꯆꯤ ꯑꯃ ꯐꯥꯎ ꯂꯦꯡꯒꯅꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯁꯥꯟꯇꯤ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯦꯡꯁꯇꯔ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯅꯥꯀꯜꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒꯗꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯁꯥꯏ ꯅꯔꯁꯤꯃꯥꯅ ꯄꯤꯔꯛꯈꯤꯕ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯑꯦꯝ ꯂꯧꯗꯨꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯦꯞꯇꯦ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗꯒꯤ ꯁꯤꯔꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗꯒꯤ ꯆꯣꯡꯊꯣꯔꯛꯄ ꯏꯅ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗꯁꯨ ꯆꯣꯡꯂꯤ ꯃꯈꯣꯏꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯇꯧꯕꯇꯕꯨ ꯃꯨꯇꯨꯕꯦꯜꯅ ꯂꯦꯡꯗꯅꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯥꯈꯠꯂꯕꯁꯨ ꯄꯥꯈꯠꯅ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯏ ꯇꯩꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯨꯃꯥꯜꯁꯨ ꯄꯤꯔꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅꯁꯨ ꯃꯈꯣꯏꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯤ ꯂꯩꯔꯦ ꯈꯪꯕꯗꯒꯤ ꯄꯥꯛꯊꯗꯨꯅ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯥꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯕꯤꯖꯌꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣ ꯑꯗꯨꯕꯨ ꯃꯨꯇꯨꯕꯦꯜꯅ ꯅꯣꯛꯇꯨꯅ ꯃꯁꯤꯗꯤ ꯂꯦꯞꯄ ꯌꯥꯒꯗꯕ ꯊꯕꯛ ꯅꯠꯇꯦ ꯊꯕꯛ ꯑꯁꯤꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯝꯗ ꯂꯦꯞꯀꯗꯕꯅꯤ ꯒꯦꯡꯁꯇꯔ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯊꯛꯇ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯇꯝꯄꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯇꯥꯔꯦ ꯃꯁꯤꯕꯨ ꯃꯨꯇꯨꯕꯦꯜꯅ ꯊꯧ ꯏꯁꯥ ꯁꯥꯗꯅ ꯍꯥꯏꯔꯛꯏ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯥꯗ ꯏꯟꯊꯈꯣ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯀꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯈꯥꯗ ꯏꯟꯊꯔꯦ ꯃꯨꯇꯨꯕꯦꯜꯅ ꯍꯥꯏꯔꯤ ꯃꯁꯤꯁꯤꯡꯁꯤ ꯎꯔꯒ ꯅꯈꯣꯏꯕꯨ ꯀꯤꯔꯤꯕꯔꯣ ꯃꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯒꯦꯡꯁꯇꯔ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯜꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯁꯤ ꯂꯣꯏꯅ ꯃꯨꯊꯠꯈ꯭ꯔꯦ ꯃꯩ ꯃꯝꯂꯕꯅꯤꯅ ꯁ꯭ꯅꯥꯏꯄꯔ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯃꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯒꯦꯡꯁꯇꯔ ꯑꯃꯅ ꯃꯨꯇꯨꯕꯦꯜꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯐꯥꯈ꯭ꯔꯦ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯃꯈꯨꯠ ꯂꯩꯊꯦꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯃꯈꯩ ꯍꯪꯉꯨ ꯕꯤꯖꯌꯥꯅ ꯍꯥꯏꯔꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯇꯅ ꯊꯝꯂꯒ ꯉꯁꯤ ꯈꯪꯍꯧꯗꯅ ꯑꯣꯏꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯨꯇꯨꯕꯦꯜꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯕꯤꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯦꯕꯜ ꯃꯊꯛꯇ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯆꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯅꯪꯒꯤ ꯃꯥꯡꯗꯅ ꯏꯆꯝ ꯆꯝꯕ ꯗꯥꯛꯇꯔꯒꯤ ꯃꯃꯥꯡꯗꯅ ꯄꯦꯁꯦꯟ ꯑꯗꯨꯒ ꯃꯤꯌꯥꯝ ꯃꯥꯡꯗꯅ ꯒꯨꯟꯗꯥ ꯑꯁꯨꯝꯅ ꯁꯛꯇꯝ ꯀꯌꯥ ꯂꯥꯡꯕꯒꯤ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯤ ꯑꯣꯏꯔꯔꯣꯏ ꯉꯁꯤꯗꯒꯤꯗꯤ ꯁꯨꯞꯅꯒꯤ ꯁꯛꯇꯝ ꯑꯃꯈꯛꯇ ꯑꯣꯏꯔꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯦꯡꯁꯇꯔ ꯅꯨꯄꯥ ꯑꯁꯤꯕꯨ ꯆꯔꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯇꯨꯕꯦꯜꯅ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯕ ꯃꯇꯧꯗ ꯆꯧꯀ꯭ꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯕꯤꯖꯌꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯀꯤꯃꯟꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯥꯏꯔꯤ ꯇꯣꯏꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯕꯔꯃꯥꯅ ꯃꯨꯇꯨꯕꯦꯜꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯈꯤꯕ ꯀꯥꯝꯗꯦꯕ ꯍꯥꯏꯕ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯕꯦꯁ ꯀꯦꯝꯞꯇ ꯎꯠꯂꯛꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝꯁꯤꯗ ꯀꯥꯝꯗꯦꯕꯒꯤ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯕꯣꯂꯤꯋꯨꯗꯀꯤ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯂꯤꯕ ꯖꯦꯀꯤ ꯁ꯭ꯔꯣꯐ ꯑꯁꯤꯅꯤ ꯃꯈꯣꯏꯒꯤ ꯒꯦꯡꯁꯇꯔ ꯇꯤꯝ ꯑꯁꯤꯅ ꯕꯣꯝꯁꯤꯡ ꯁꯥꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯤ ꯑꯃꯗꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯇꯦꯁꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯥꯔꯨꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯔꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯔꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯖꯦꯂꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯕꯔꯃꯥꯗ ꯀꯣꯜ ꯇꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯤ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯕꯔꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯄꯥꯡꯒꯟ ꯁꯣꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯊꯥꯔꯨꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯝꯗꯦꯕꯅ ꯑꯩꯅ ꯊꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯄꯥꯡꯒꯟ ꯁꯣꯟꯕꯒꯤ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯗꯒꯤꯅꯤ
Nang na hana nabagi damak ta hairak liba misak adu aina hana dagi masak khangbo oiramba tarabadi miyoi sing adu aina tharam loi adu barmana yana shauna kariguma nang na nangi mi tharam daba tarabasu Punjab ta leiba Sikandar gi miyoi chama yorokuna igi nakta leirabani makhoi sing si oina tharamgani Mutubel hariba nupa aduna mafam sida lakpa tarabadi aina mabu thangna makang kaktuna hatkani Mr. Kamdev khumi nang na kaktuna hatpagi mahutta mano ina nang bu kaktuna hatchi basidi soidrabani thajadragana Sikandar hariba nupa adu da call tawduna yeng Masiarakpadagi Sikandar hariba gangster nupa asida mu call tawsile adubu Sikandar na magi lakiba call si bukak thatle masina takudi Sikandar na sumagi bisang sangdre haibasini Kamdev na karena duna harai aina haidra Sikandar na sunangi bisang sang biro maramdi Mutubel gi mamang da Sikandar hariba dusu angang masani Masdagi Varmana sauduna karisu leitaba police officer magi mapa oiraba ahal sibu nang nakiriba karigino Kamdev na khumi nang na dikhangdabani na karisu leitaba ahal haina khalli tabudabu ngasidagi sahi tara mangagi mamangda aina ukhiba sakta madudi nang na khanglam loi hari wafam si Tihar jail dani asumna haibaga 2007 da New Delhi da leiba Tihar jail hari mafam sta ulagle haibadi wari singa sidagi sahi tara manga hangatuna mu uhanbani jail sta leiba prisoner singa si magi magi khuthana duni yamatam thina phunare asumna phunari ngai siren khonglapdagi prisoner singa si pakhana duna magi magi folin tawdun lepna khre aduga huje ulagi basi IPS officer oiriba Mutubel asini haibadi matamama masu IPS police officer oiduna jailer oiramni bani masada manam nungsibadio sing sairaba matungda yamne stylish oiba mongda prisoner singa leiriba mafam sta changsilagle ma lakpu ubada prisoner sing si wama chena matang na khidre yot ki stick si paiduna mai thongda no phet tawduna ma amarak sta changsilai makhoi gi marakta changsilaktuna kari daure khana chena ba yawra haina hanglagle tawdu mana wahang hanglakpa sida prisoner sing si kibda loire asopan yauriba puri phirol segai hiba sing si mana mamam da check tawrle masing matungda mana yamna shauna lauduna harai makoina rule thugaiduna khana chaina rabanina hapta ama si nongda chak amu khaktang pijagadabani tummana pung ani khak tuman gadabani madu su leplaga tuman gadabani masigi dandi se aina makoi gi dimakta lauthoklabani asumna hek mana lauthokpaga maninglomdagi mamangda utraba Sikandar hariba nupasna lauduna harai sar madugi thabak dudi aran mani leiriba jail sigi rule bu thugaibani masigi Mutubel si mangonda onchilagle aduga magi manak sangsilaktuna harai nangnadi rules ngaktraga aikoina di kari gi rules ngakluni masi haramdaga thang sori ma lauduna yama thuna magi nakong nama soikre kaklaba nakong simu magi khuna yama thuna phai hojek Sikandar si nakong digi i haithaduna chaina khon khangduna yamna kana lauduna leire aduga Mutubel na khatarai rule ngakpa miyo singa dugi dimakta di mafam sta rule chanagani adubo rule ngakta ba singa dugi dimakta di aigi oiba rule chalaigani masigi kaklaba nakong sibu nangonda mung napsin bada phajakhigadra adubo paksegada phamandre aduna di phare hui doina pijakhra se haiduna lanthokre masi matungda Mutubel si mafam stigi satkina ba tholakpada maningomdagi laurai oi Mutubel nanga si yamna sak takha takhana wa kana kana ngagi sumna harpada Mutubel si kanano haidun leidun yegle aduga di mafam sta leram si Raja Rao kobunu pa mana yamna napan gi loina hairi nangi imung munung khuting mapu loina amukta da hatuna sab manaba matamda poloi hanba ngamgani state sigi MLA kuntra aduga MP ahum aigi phuri khawdi yauri bani aina taw haiba thabak singa du loina tawgada bangaktani nangi imung munung su tumna hatlo haiba su hatkhi ga dori bani adu Mutubel na yama thausadana nangna hairiba singa du phone tawsinduna aigi imung munung bu punna hatna nabagi wafam si phongdo masi haiduna phone si pisile adu Raja Rao na low haiba yade Mutubel na haira I phone si low haiba yadrabadi nangi sunna ka thatkani mastigi phone si lowduna ma call tawba hokre aduga hojik Mutubel na jail sida leiba prisoner nupa amga keram kapna nabagi damakta sem sakre mafam sida magi keram kapna nabagi damakta leiba nupa si ngasai mamang du su utkraba Kamdev hariba nupa si oiramle makhoi ni siama nuksina na marup amagi matawgum keram kapinari aduga nakalamada Raja Rao hariba nupa asna magi miyoi singda call leptana tawri aduga Mutubel gi family member bu hana nabagi damakta phongdolibani masdagi gangster ke amana Mutubel gi family hana nabagi damakta laknari hojek mafam sida hayon bu nupa ama lagli tabudu bu hayon bu nupa si Mutubel gi mini mana bom ama gangster singa tongliba gari sida hapsile masdagi pakhana dan gangster singa sima pandalo li senthong nakre asumna bom si pukhaira puda gari si tumna mai yagle leiramliba gangster singa si magi magi pakhana duna loi sena khre masigi paw si kaptuna gangster singa Raja Rao hari nupa asda mutamle masdagi hojik ki mana su khangle Mutubel gi mathakta mana khudum chan mangam loi haibisi gangster singi mathakta bom thadaduna Mutubel gi mateng pangliba miyoi singa si Kamdev hari nupa asgi miyoi singa aktani asumna magi mateng pangbibagi demakta khudol pot oina gi box ama piraba matungda Kamdev si jail stigi thadokibani salamdagi matamda mana harami hayeng matungda karigumba mateng pangbi yaba thabak sing leiragadi aibu hekta ningsing birau masi haramdaga mahak jail stigi thokre asumna mana sakhibasu ubada topa leiriba prisoner sing asina khudong chab se ekhoi da su pibiu sarna bo haribadi masida leiriba Raja Rao haribu nupa si bo khoi miyamda thituna hatoke masigi Mutubel na noktuna ngaikho na khoi gi sumatam lakhini masigi matungda Raja Rao haribu nupa si manakta sangsilagle mana sangpasi ubada pakhatuna lepkhalli Mutubel na hairi na khoi gumba gunda mawali macha macha singsina ingonda dhamka kya ama tawrkhrabani adu aina makhoi sing adu aigi mitta bhawa hapi banate mafam sta shanti oina leige hargadi aina thamliba rule sing singa satkadabani nattaba tarabadi nangi haksang adu makak makak thattuna jwar se chaibugum chaithokani nangi pocket ta yawi hariba MLA kuntra amadi MP ahum aduna nangi haksang machet sing adu punsin matamda numit tarani rongi matam sangani aduna di saru sayang sing adu tek tana mafam stagi sathige hargadi aina thamliba rule sing singa satkadabani masi haraduna Mutubel na khu kunna nabagi damakta hairi
ꯍꯧꯖꯤꯛꯇꯤ ꯔꯥꯖꯥ ꯔꯥꯎ ꯑꯁꯤꯁꯨ ꯀꯤꯃꯟꯕꯗꯒꯤ ꯃꯨꯇꯨꯕꯦꯜꯒꯤ ꯃꯃꯥꯡꯗ ꯈꯨ ꯀꯨꯟꯗꯨꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯅ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯆꯂꯥꯏꯔꯤꯕ ꯍꯨꯀꯨꯝꯁꯤꯡ ꯑꯁꯤ ꯇꯥꯏꯒꯔꯅ ꯄꯤꯕ ꯍꯨꯀꯨꯝꯅꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯒꯦ ꯃꯨꯇꯨꯕꯦꯜꯒꯤ ꯃꯤꯡ ꯑꯁꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯥꯏꯒꯔ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯐꯝꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯥꯝꯗꯦꯕꯅ ꯕꯔꯃꯥꯒꯤ ꯃꯐꯝꯗ ꯂꯤꯔꯤꯕꯅꯤ ꯍꯧꯖꯤꯛ ꯀꯥꯝꯗꯦꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯍꯥꯠꯀꯦ ꯍꯣꯠꯅꯔꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯅꯁꯥ ꯈꯪꯖꯗꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯥꯄꯥꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯃꯨꯇꯨꯕꯦꯜꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝ ꯑꯁꯤꯗ ꯊꯧꯖꯤꯜꯂꯛꯂꯦ ꯃꯥ ꯂꯥꯛꯄ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯅꯔꯦ ꯍꯧꯖꯤꯛ ꯕꯔꯃꯥꯁꯨ ꯌꯥꯝꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯨꯇꯨꯕꯦꯜꯅ ꯃꯈꯨꯠꯇ ꯆꯥꯎꯔꯕ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯂꯩꯔꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯦ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯍꯧꯖꯤꯛ ꯃꯨꯇꯨꯕꯦꯜꯕꯨ ꯉꯥꯛ ꯁꯦꯟꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯂꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯅ ꯌꯣꯝꯁꯤꯟꯕꯒ ꯂꯣꯏꯅꯅ ꯕꯣꯗꯤꯒꯥꯔꯗꯁꯤꯡ ꯑꯣꯏꯕꯒꯤ ꯃꯇꯧꯗ ꯕꯔꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯃꯨꯇꯨꯕꯦꯜꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅꯁꯨ ꯈꯨꯔꯨꯝꯅꯔꯤ ꯃꯁꯤ ꯎꯕꯗ ꯕꯔꯃꯥꯁꯤꯗꯤ ꯍꯦꯟꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯕꯔꯃꯥꯒꯤ ꯊꯕꯥꯛꯇ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯥꯒꯤ ꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯅꯦꯠꯇꯨꯅ ꯂꯩꯔꯦ ꯇꯟꯔꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯔꯃꯥꯕꯨ ꯍꯧꯒꯠꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯨꯇꯨꯕꯦꯜꯗ ꯌꯦꯡꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯕꯔꯃꯥꯅ ꯑꯁꯣꯛꯄꯟ ꯌꯥꯎꯔꯕꯗꯤ ꯅꯪ ꯂꯦꯝꯃ ꯊꯥꯔꯣꯏ ꯃꯁꯤꯗꯒꯤ ꯃꯨꯇꯨꯕꯦꯜꯅ ꯃꯉꯣꯟꯗ ꯊꯥꯡꯅꯝꯅ ꯊꯥꯕꯗꯒꯤ ꯃꯥꯁꯨ ꯋꯥꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯑꯩ ꯍꯧꯖꯤꯛ ꯐꯣꯟ ꯀꯣꯜ ꯑꯃꯠꯇ ꯇꯧꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯎꯠꯆꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯁ ꯆꯥꯟꯁ ꯑꯃꯠꯇꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗ ꯃꯨꯇꯨꯕꯦꯜꯅ ꯅꯪꯅ ꯇꯧꯅꯤꯡꯕ ꯃꯤꯉꯣꯟꯗ ꯀꯣꯜ ꯇꯧ ꯅꯪꯒꯤ ꯅꯥꯄꯥ ꯂꯥꯛꯇꯨꯅꯁꯨ ꯅꯪꯕꯨ ꯀꯟꯕ ꯉꯝꯅꯔꯣꯏ ꯍꯧꯖꯤꯛ ꯕꯔꯃꯥꯅ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯎꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯨꯇꯨꯕꯦꯜ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯃꯥꯡꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯥꯔꯖꯨꯟ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯦ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯦꯡꯖꯔꯤ ꯃꯨꯇꯨꯕꯦꯜꯅ ꯍꯪꯉꯤ ꯅꯪꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯥꯔꯖꯨꯟꯅ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕ ꯐꯣꯟ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯕꯔꯃꯥꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯂꯦꯁꯤꯌꯥꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯁꯤꯡꯒꯥꯄꯨꯔꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯃꯦꯔꯤꯀꯥꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯔꯁꯤꯌꯥꯗ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ